Ngasi Jungi tang kunga nitoy, aswar gi tarit, inga gi kunga tarit ni panba, nong may zing numin na lakbaga iroy na. Jayan ba brahmagi, wang po kung gitawram na, kway po na magputaram na, uksa bagaloy na, kurumjeri. Ngasiso mahusagum na wang karapang jay, ngasigi wang lokotsari, ngasigi ahan bada lokotsari ba wang ngasi binarani puray. Takpiu binarani. Kurumjeri egya, karigumba matahang jagi, sana lupa kunba pati hainay. Adubu taram labanina ay na kunjerakli ngasibu, isor da kari katsiraga, padoy no amukta takpiu. Binarani wapam sige damak wairagadi pangbirakliba haibadi kunbirakliba posak adu hakting na ay nathadjaba isora magisoronda mapungoy na Sri Bhavan Krishna gisoronda punamak nahakin na rin ni punamak se nahagdanap siyembani ngasi se sumoy na ay na Satkiba lambida, siguma mataba lerame bungon ng ginarani, napamda katuksari, nanay na katsari base lat na balayta na lobiyo, sumoy na nabawan ni Soroda tamoy seng na katsari ba matungda, ibungugi, nidamali pangjabo ay na madubu. Sizin na buway ragati, dosusi, karabakay di hantay, tagdok pa akay balayraroy hay buwapamasi, beda na sumoy na. 담비는 부와팜 쓰면땅 비나라니 프라이기 마팜다 탐제리 다이나락 방아 쓰게는 수부왕들 놓고 쓰리 버스 하이크루즘 프로밀라 딱비우 프로밀라 까리까는 부와팜 아이기야 수르즈데바 코름바기 만트라 텐탁파 아마타 타비라오 마두 솔라가 니티기 타몬 생나 코름제기 아두가 앙앙 수라 코론 제이가기 God lat bagi sapu masado seng na samthuk saraga kang na phogdok laga yunggi henta ngari namlure masibu tauhai bara aseng ba paukum thambiu aya kurumjari aduga mioi bagi punsi khongsatsida pungning losing oijai yam penjai thagatsari Promila tagpinakliba wapam sige wairagadi ekot mamang dasu Surjadevagi pranamastuti mantra mayama mathagat sakre soidana sumadu tabiram lagani khwaidagi samba hairagadi Om Hirim Hirim Surjaya mantra sina khwaidagi tenba mantra haibadu oire masidagi khajik sangdokpa hairagana Om Jaba Kusuma Sankasang Kaisipeyam Mahadhutim Dhwantaving Sarva Papaganang Prinatosmi Divakaram Hairiba Mantra Sina Sige Matangda Ani Subuoina Tenba Mantra Haibatari Hoy Tagpiraklabanina Mantra Si Promilagi WhatsApp ki khutang da thabirakbanina promilagi WhatsApp ki khutang da mantra simak soidana thajarake aduga tagpiraklibu wapam sidangang sura koron jayga lingkhatbagi god sapu adu heta ngari namlure tawai braina madu seng na samthoktana amadi kanghalaga nambanina thodona kairaroi amaromda isorda kallubadu Sorgidi laur magasat krabani madugidi todokpa dos leiroi sumoidana tamjeri aduga ekoina tamjeriba hiramasibu tabiraba matungda tudokna nungai pungning loksing oijei haina phongdokpirakpa masigidamaksu ekoigi maikeidagi nungai jaba apenba phongdoksabga loinana thagatsaba phongdoksari promila tainarak pangasigi ahum subda muglokhatsari bawang asna Radharani Laishram babung asa suwahang amataga hangjagi takpiu kari matangi oibiragano
ꯅꯨꯃꯤꯠꯇ ꯃꯩ ꯀꯠꯄ ꯌꯥꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯙꯨꯞꯀ ꯃꯩꯔꯥꯒꯁꯤ ꯌꯦꯠ ꯑꯣꯏ ꯀꯔꯝꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯤꯔꯛꯎ ꯔꯥꯙꯥꯔꯥꯅꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯣꯁꯠꯁꯤꯡꯗꯁꯨ ꯊꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯔꯥꯙꯥꯔꯥꯅꯤꯅ ꯈꯪꯕꯤꯅꯤꯡꯉꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯕꯅꯤꯅ ꯅꯨꯃꯤꯠꯇ ꯃꯩ ꯀꯠꯄ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯨꯝ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯉꯥꯟ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯩꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅꯤ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤ ꯃꯁꯤ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯁꯤ ꯅꯪꯒꯤ ꯗꯥꯏ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯩ ꯀꯠꯄ ꯍꯥꯏꯕꯁꯦ ꯊꯣꯏꯗꯣꯛꯅ ꯐꯩ ꯑꯩꯈꯣꯏꯅ ꯀꯠꯂꯤꯕ ꯃꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯃꯩꯗꯨ ꯂꯧ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯃꯤꯠꯀꯤ ꯋꯥꯗ ꯅꯠꯇꯦ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯩ ꯀꯠꯂꯤꯕꯁꯤ ꯏꯁꯣꯔꯗꯨꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯔꯤꯕꯁꯤ ꯃꯩꯔꯥ ꯀꯠꯆꯕꯁꯤꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯐꯨꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯒꯤ ꯕꯦꯚꯥꯔꯅꯤ ꯀꯠꯆꯕꯅꯤ ꯏꯁꯣꯔꯗ ꯃꯩꯗꯨ ꯆꯥꯎ ꯑꯣꯏꯅ ꯀꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯙꯨꯞꯀ ꯃꯩꯔꯥꯒꯁꯤ ꯌꯦꯠ ꯑꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯍꯥꯟꯕꯗ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯠꯆꯒꯗꯕꯁꯦ ꯙꯨꯞꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯀꯠꯆꯒꯗꯕꯁꯤꯅ ꯃꯩꯔꯥꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯀꯠꯀꯗꯕ ꯄꯣꯠ ꯑꯗꯣ ꯌꯦꯠꯇ ꯂꯩꯕꯅ ꯑꯊꯣꯏꯕ ꯑꯣꯏꯗ ꯂꯩꯕꯅ ꯑꯆꯝꯕ ꯍꯥꯏꯕ ꯅꯤꯌꯣꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯦꯠ ꯑꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯌꯦꯠ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯊꯣꯏꯕꯅꯤ ꯑꯣꯏ ꯍꯥꯏꯕꯁꯤꯅ ꯑꯆꯝꯕ ꯑꯅꯤꯁꯨꯕꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯩ ꯀꯠꯇ꯭ꯔꯤꯉꯩꯗ ꯙꯨꯞ ꯍꯥꯟꯅ ꯀꯠꯂꯤꯕꯁꯤ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨ ꯄ꯭ꯌꯨꯔꯤꯐꯥꯌꯔ ꯑꯣꯏꯍꯟꯕꯅꯤ ꯙꯨꯞ ꯍꯥꯏꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯅꯝꯊꯤ ꯁꯣꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯏꯚꯤꯜ ꯏꯁꯄꯤꯔꯤꯠꯁ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯊꯣꯛꯆꯕꯅꯤ ꯏꯁꯣꯔꯗꯨꯗ ꯙꯨꯞ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯁꯤꯗ ꯑꯆꯧꯕ VIP ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ VIPꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯑꯦꯂꯥꯔꯠ ꯑꯣꯏꯍꯟꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯀꯠꯀꯗꯧꯔꯤꯕ ꯏꯁꯣꯔ ꯑꯗꯣ ꯃꯥꯒꯤ ꯂꯦꯡꯁꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯐꯝꯗꯨ ꯄ꯭ꯌꯨꯔꯤꯐꯥꯌꯔ ꯁꯤꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯙꯨꯞ ꯀꯠꯂꯤꯕꯁꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯩ ꯀꯠꯂꯛꯏꯕꯁꯤꯅ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨ ꯃꯩ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯐꯨꯗꯣꯛꯄꯤꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯃꯩ ꯀꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤ ꯔꯥꯙꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯕꯤꯃꯣꯂꯥ ꯗꯦꯕꯤ ꯇꯥꯛꯄꯤꯌꯨ ꯕꯤꯃꯣꯂꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯤꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯍꯥꯛ ꯀꯁꯥꯔꯗꯒꯤꯅꯤ ꯑꯩꯒꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯕꯤꯃꯣꯂꯥ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯅꯤ ꯁꯦꯝꯃꯦ ꯐ꯭ꯂꯣꯔ ꯑꯅꯤ ꯂꯣꯏꯔꯦ ꯃꯈꯥꯒꯤ ꯐꯝꯖꯥꯎ ꯀꯥꯗ ꯃꯄꯥꯅ ꯍꯤꯞꯄꯦ ꯃꯊꯛꯇꯅ ꯃꯆꯥꯒꯤ ꯁꯦꯝꯒꯦꯅ ꯇꯧꯖꯔꯤ ꯃꯊꯛꯀꯤ ꯐꯝꯖꯥꯎ ꯀꯥꯁꯤꯗ ꯃꯆꯥꯒꯤ ꯑꯣꯏꯕꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯈꯪꯖꯅꯤꯡꯉꯤ ꯑꯩꯒ꯭ꯌꯥꯅ ꯑꯃꯨꯛꯇꯪ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯛꯑꯣ ꯁꯨꯝ ꯑꯣꯏꯗꯅ ꯕꯤꯃꯣꯂꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯕꯤꯃꯣꯂꯥ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯝꯖꯥꯎ ꯍꯥꯏꯅ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯄꯤꯔꯤꯕꯗꯤ ꯐꯝꯖꯥꯎ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯀꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯚꯥꯞ ꯇꯥꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯏꯕꯤꯔꯛꯏꯕ ꯂꯣꯟ ꯑꯁꯤꯗ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯄꯤꯕꯗꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯟ ꯑꯣꯏꯔꯤꯕ ꯑꯍꯟꯁꯤ ꯃꯥꯅ ꯂꯩꯕ ꯃꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯗꯤ ꯁꯥꯎꯠ ꯋꯦꯁ ꯍꯥꯏꯕꯗꯤ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯒꯤ ꯀꯥꯡꯊꯣꯜ ꯍꯤꯐꯝꯁꯤ ꯊꯥꯔꯒ ꯃꯗꯨꯗ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯊꯛꯀꯤ ꯀꯥꯁꯤꯡꯗ ꯑꯃꯗꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒꯤ ꯀꯥꯗ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅ ꯑꯗꯨꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯀꯧꯕ꯭ꯔꯨ ꯄꯥꯡꯕ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯅꯣꯔꯠ ꯋꯦꯁ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯑꯣꯏꯅ ꯊꯥꯕꯁꯤꯅ ꯍꯛꯆꯥꯡ ꯐꯕ
हिरम खुदिंगमक्ता अफबु ओइबा हाइबना सिंबगी फोर्डसिंग असि वास्तु शास्त्र ताकपिरमी मरमदुना ताकपिरकलिबु वाफम असिदा यादि हाइबदि नते फमजाउ हाइबसिगी अर्थसि खजिक ngakba हाइब तारे अदुबु मसागी मथक्ता थाबगी वाफम सिगिदम ओरगदि थोइदोंना अकाइब लेते हाइदना बिमलागी मफमदा थमजरी अदुगा ngastigi manga subadamuk lokhotseribasna medhapati okram Hare Krishna gyabu kurum zeri kurum birakpa taram taram oksari Hare Krishna medhapati hangjakibu wahangi paukum pibirakpagi damak agyabu amukka hanna thagassabaga loinana kurum zeri ikoyi maikay dagisu thagat birakpa kurum birakpa punna taram taram oksabaga loinana मेधापति की पुंसिदला कदबा मखन कयागी उपद्रो अवाब मखन खुदिक मक्तगी सरी भावान मतम सुपगी ओइना ngakpiba amadi thaujan pinabiba oisanu sumoidana भावान के सोरोंदा मेधापति ओक्रम की दमक थौनी जरी ताइनरक पंगसिगी तरुक सुबद लोखत जरी बसी पूजा पाबुंगु खुरुम जरी करीगुम्बा अमत हंगजगे सेंगना पाउदंबियो पूजा तराम तराम ओक्सरी कुरुम्बिरक बताकपियो करी करंबु वाफम ओइरबनो हौजे हौजे तौनरिबा युंगी फक्लांग द सगोन तरेत न सीनबगी पिक्चर नपलिबा थेटलिबा असिबु फरिब्रा फत्तबरा सत्नबी हाइदोइरा मसिगी अफफत पाबुंगना हाइबिरक्लबदी हाइनिंगाई लेतना नुंगाई जगनी पाबुंगी पाउखुंबु ngaijeri पूजा सुमे थंबिरक्लिबा सगोन तरेत की वाफम से वास्तु शास्त्र की मनुंग सन्न याउबा अदुगुंबा वाफम अमनी मसिना थेटपगी फब मफम से लिविंग रूम दा हाइबदी कमन रूम नत्रगा गेस्ट रूम हाइरगा सुखंगनबा मफम असिदा थेटपा नत्रगा इंट्रांस युंगी थोंजाउ मसिगी मथक अदुगा मागी थेटपगी बोंग असना मखा माइकई ममाई अवांग ओलगा नत्रगना नॉर्थ ईस्ट नत्रगना नॉर्थ माइकई रोमदा उनबीरगा थेटपा अमा हाइदिबा नियम असुमोइदना सगोन तरेतना पुन्ना चेनबगी सक्तमसी येकबा नत्रगना मागी पिक्चर दु युमबदुदा थेचरबदी मखा माइकैदगी अवांग ओना थेलकप तारगना युमसिदा अनायक लेतबा हक्सांग फब ओइगनी अदुगा नोंपोक नत्रगा सिंखै ओना थेटपीबा तारगना लंथुम चौखटपा अमदी तौरु तौरु थबक खुदिमक्ता माइ पाकबा ओइजे ओइथक फंगबा असना सिंगबा लोइनना मखाबु ओइरो नोंपुपु ओइरो सिंखैबु ओइरो सगोन तरेत की सक्तमसी पुन्ना चेनबगी सक्तमसी थेचब मतमदा युमददा लेमिनरिबा इमा इसा परिवार इमुनुंग ख्वाइ पुनमक सिंगदु अमगा अमगा मोतेनबा लिंगजेन मानबा हाइबा नियम असिसु ओइ हाइबु वाफम असि वास्तु शास्त्र न थंबिरबा तांकक असि लई हाइबु वाफम असि पूजागी मफमदा पौतम जरी थागचरी ताइनरकपदा ngasiगी तरेत सुबदा मुगलो खुचरी बसना होदाम मामसा ज्ञानेश्वर उरिपु होदाम मामदोपतगी पुखटपिरकपनी अखोगी नुंसिजरबो ओजासना लनाईगी वहंगनी को ओझा सुमोदना हौबिरई पुखटपिरकलिबो वाफमसे ओझा अइना खंगनिंगबा अमा लेजरे ताकपियु करी मतांगी ओइबिरबनो मदुदी मसा नुपागा नुपीगा अनिसना मपा ममाबु नुंसिबसे मसा नुपीने हेली हाइने मसा नुपादी मागी नुपीने हेना लुंखिबना ममा मपा लाइथोकपा ngami मसी अयाम्बना हाइनबु वाफमनी अदुगा
ꯑꯅꯤꯁꯨꯕꯗ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯕꯅ ꯃꯅꯦꯝ ꯃꯀꯨꯗꯒꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯩ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯥ ꯅꯨꯄꯥꯒ ꯃꯃꯧꯒ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯗꯁꯨ ꯃꯧ ꯑꯗꯨꯅ ꯃꯅꯦꯝ ꯃꯀꯨꯅ ꯂꯥꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ꯫ ꯃꯁꯤꯅ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯗꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯍꯟꯕ꯫ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕꯗ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯇꯧꯐꯝ ꯈꯪꯗꯕ ꯄꯣꯛꯍꯜꯂꯤ꯫ ꯆꯨꯝꯃꯤ, ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯕꯗ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯟꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯒꯗꯕ ꯃꯅꯦꯝ ꯃꯀꯨꯗꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯨꯝ ꯅꯨꯡꯁꯤꯕ ꯄꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯍꯣꯗꯥꯝ ꯃꯝꯆꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯝꯆꯥ, ꯉꯁꯤꯒꯤ ꯁꯃꯥꯖꯗ ꯊꯣꯛꯂꯤꯕ ꯊꯦꯡꯅꯔꯤꯕ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯛꯂꯤ꯫ ꯌꯥꯝ ꯆꯨꯝꯃꯤ, ꯑꯩꯈꯣই ꯏꯄꯥ ꯏꯆꯥ, ꯏꯅꯦꯝ 이ku, ꯏꯆꯤꯟ ꯏꯅꯥꯎ, ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯊꯣꯏꯕ ꯙꯔꯃ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯕꯦꯗꯅꯁꯨ ꯋꯥꯐꯝꯁꯤꯕꯨ ꯁꯧꯒꯠꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯝꯆꯥ ꯖ꯭ꯌꯣꯇꯤꯁ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯑꯃꯇꯪ ꯑꯃꯨꯛ ꯊꯝꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯣꯛꯈꯤꯕ ꯔꯥꯁꯤ, ꯅꯛꯁꯇ꯭ꯔ, ꯂꯒꯅ, ꯖꯣꯛ ꯑꯃꯗꯤ ꯀꯔꯟꯅꯆꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒ ꯃꯆꯥꯒ, ꯃꯅꯦꯝꯒ ꯃꯃꯧꯒ, ꯃꯧꯒ ꯅꯤꯡꯉꯣꯜꯒ, ꯃꯆꯤꯟ ꯃꯅꯥꯎꯒꯒꯤ ꯃꯔꯛꯇꯁꯨ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯐꯣꯜ ꯑꯁꯤꯁꯨ ꯄꯤꯔꯤ꯫ ꯍꯥꯏꯕꯗꯤ ꯔꯥꯁꯤ ꯇꯤꯟꯅꯔꯛꯇꯕꯗꯒꯤ ꯔꯥꯁꯤꯗꯨꯗ ꯌꯦꯛꯅꯔꯛꯄ ꯂꯒꯅꯗ ꯖꯣꯛ ꯀꯔꯟꯅꯆꯤꯡꯕ ꯃꯁꯤꯗ ꯌꯦꯛꯅꯕꯒꯤ ꯃꯑꯣꯡ ꯂꯥꯛꯄꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ, ꯑꯣꯏꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯣꯏꯔꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯖ꯭ꯌꯣꯇꯤꯁ ꯁꯥꯁꯇ꯭ꯔꯅ ꯄꯤꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯟꯒ ꯕꯤꯒ꯭ꯌꯥꯟꯒ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯏ꯫ ꯃꯁꯤ ꯆꯠꯃꯤꯟꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯟꯊꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏ ꯁꯥꯙꯥꯔꯣꯟ ꯑꯌꯥꯝꯕꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯤꯠꯌꯦꯡꯗ ꯂꯣꯏꯅ ꯌꯦꯡꯅꯈꯤꯗꯨꯅ ꯒ꯭ꯌꯥꯟꯒꯤ ꯋꯥꯐꯝꯁꯤ ꯊꯤꯅꯔꯛꯇꯕ ꯍꯥꯏꯕ ꯇꯥꯏ꯫ ꯂꯣꯏꯅꯅ ꯈꯪꯅꯔꯛꯇꯕ, ꯈꯟꯕ ꯐꯥꯎꯕ ꯈꯟꯊꯅꯔꯛꯇꯕ ꯁꯦ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯣꯛꯂꯔꯤꯕꯁꯤ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕ, ꯀꯔꯤ ꯇꯧꯔꯝꯂꯒ ꯍꯟꯈꯤꯒꯅꯤ? ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯨꯡꯉꯥꯏꯕꯗꯤ ꯂꯣꯏꯅ ꯄꯥꯝꯃꯤ, ꯑꯋꯥꯕꯗꯤ ꯀꯅꯥꯁꯨ ꯄꯥꯝꯅꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯖꯔꯒ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯐꯪꯒꯅꯤ? ꯑꯋꯥꯕ ꯃꯄꯣꯛꯅ ꯀꯔꯤ ꯇꯧꯖꯔꯒ ꯐꯪꯂꯣꯏꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯈꯟꯊꯅꯔꯨꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯃꯄꯣꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯝꯆꯥ ꯑꯩꯈꯣꯏꯅ ꯕꯦꯗꯒꯤ ꯑꯣꯏꯕ ꯁꯥꯁꯇ꯭ꯔꯒꯤ ꯒ꯭ꯌꯥꯟꯒꯤ ꯃꯇꯥꯡꯗ ꯒꯔꯨꯔ ꯄꯨꯔꯥꯟꯒꯤ ꯇꯥꯡꯀꯛ ꯈꯔꯗꯪ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯥꯏ꯫ ꯒꯔꯨꯔ ꯄꯨꯔꯥꯟꯅ ꯄꯤꯔꯤꯕꯁꯤ ꯁꯪꯁꯥꯔꯁꯤꯗ ꯎꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯈꯛꯇꯕꯨ ꯈꯪꯅꯅꯕ ꯍꯥꯏꯖꯔꯛꯄꯗ ꯑꯩꯅ ꯇꯧꯖꯈꯤꯕ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇꯨꯒꯤ ꯀꯔꯃꯒꯤ ꯃꯍꯩ ꯑꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯍꯟꯗꯛ ꯐꯪꯅꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯇꯧꯖꯈꯤꯕꯁꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯑꯩꯅ ꯑꯃꯨꯛ ꯐꯪꯂꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ
ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯅꯥꯄꯟꯅ ꯊꯨꯝꯃꯠꯈꯤꯗꯨꯅ ꯒꯨꯔꯨ ꯐꯥꯎꯕꯕꯨ ꯌꯦꯡꯗꯕ, ꯒꯨꯔꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯤꯔꯤꯒꯤꯔꯣꯒ ꯁꯔꯩ ꯍꯧꯕ ꯍꯥꯏꯕ ꯑꯅꯥꯕꯗꯣ ꯑꯣꯏꯗꯅ ꯃꯥꯒꯤ ꯃꯄꯣꯛ ꯑꯗꯨ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯗ ꯁꯥꯁꯇ꯭ꯔ, ꯕꯦꯗ ꯄꯨꯔꯥꯟꯕꯨ ꯅꯤꯟꯗꯥ ꯇꯧꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ, ꯑꯗꯨꯒ ꯕꯦꯗ ꯄꯨꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯧꯗꯕ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯄꯥꯟꯗꯨꯔꯣꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯣꯂꯥꯎꯅꯅ ꯉꯧꯊꯣꯛꯄ, ꯀꯨꯆꯨ ꯏ ꯊꯥꯡꯗꯕ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯄꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯤꯅꯝꯕ, ꯑꯣꯟꯅ ꯇꯩꯅꯕ, ꯑꯔꯥꯟꯕ ꯋꯥꯍꯩꯅ ꯁꯥꯈꯤ ꯄꯤꯔꯨꯕ ꯃꯍꯥꯛꯇꯨꯅ ꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯂꯣꯟ ꯊꯣꯛꯇꯕ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯃꯊꯛ ꯃꯈꯥ ꯈꯪꯗꯅ ꯆꯠꯄ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯃꯤꯁꯛꯅ ꯃꯃꯤꯠ ꯇꯥꯡꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯒꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯕꯨ ꯊꯨꯒꯥꯏꯕ ꯃꯤꯁꯛꯅ ꯃꯆꯤꯟꯕꯥꯟ ꯀꯥꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯍꯨꯔꯥꯟꯕ ꯃꯤꯅ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯃꯃꯤꯠ ꯇꯥꯡꯕ ꯃꯤꯑꯣꯏ ꯑꯣꯏꯗꯨꯅ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯟ ꯕ꯭ꯔꯥꯝꯍꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯈꯣꯡ ꯇꯦꯛꯄ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯃꯉꯩ ꯅꯤꯛꯅ ꯃꯇꯠ ꯃꯇꯠ ꯉꯥꯡꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯃꯗꯨꯕꯨ ꯇꯥꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯔꯒ ꯃꯗꯨꯕꯨ ꯁꯧꯒꯠꯂꯤꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯅꯥ ꯄꯪꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯨꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯐꯛꯄ, ꯆꯦꯇꯅꯥ ꯂꯩꯇꯕ ꯑꯃꯗꯤ ꯑꯉꯥꯎꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯃꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯔꯨꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯀꯣꯛꯀꯤ ꯂꯩꯅꯥ ꯆꯦꯟꯕ ꯑꯃꯗꯤ ꯃꯀꯣꯛ ꯇꯥꯡꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯁꯥ ꯃꯇꯨꯝ ꯌꯣꯟꯕ ꯃꯤꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯇꯣꯞꯄꯒꯤ ꯁꯗꯨꯝ ꯍꯥꯏꯕꯗꯤ ꯁꯗꯨꯝ ꯆꯥꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯁꯥꯗ ꯇꯤꯟꯖꯦꯟ ꯂꯥꯏꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯃꯅꯤꯔꯠꯅ ꯍꯨꯔꯥꯟꯕ ꯃꯤꯁꯛꯅ ꯑꯇꯣꯟꯕ ꯖꯥꯇꯤꯗ ꯄꯣꯛꯏ꯫ ꯁꯅꯥ ꯍꯨꯕ ꯃꯤꯅ ꯈꯨꯖꯤꯟ ꯂꯩꯄꯨꯝ ꯇꯧꯕ, ꯈꯨꯖꯤꯟꯒꯤ ꯂꯩꯅꯥ ꯇꯧꯕ ꯑꯣꯏ꯫ ꯑꯗꯨꯒ ꯙꯥꯇꯨ, ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯨꯅ ꯂꯥꯏꯔꯕ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯍꯨꯕ ꯃꯤꯅ ꯎꯆꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯏ꯫ ꯐꯧ ꯍꯨꯔꯥꯟꯕ ꯃꯤꯅ ꯀꯧꯖꯦꯡ, ꯐꯧꯖꯨꯝ, ꯃꯩꯔꯥꯟꯕꯤ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯏꯁꯤꯡ ꯍꯨꯔꯥꯟꯕꯅ ꯅꯣꯡꯒꯧꯕꯤ ꯑꯣꯏꯅ ꯄꯣꯛꯏ꯫ ꯍꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯃꯤꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯗꯨꯅ ꯕ꯭ꯔꯤꯁꯤꯛ ꯍꯥꯏꯅ ꯀꯧꯕ ꯖꯤꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯗꯥꯀꯨ ꯗꯀꯥꯇꯤ ꯑꯣꯏꯗꯨꯅ ꯖꯤꯕꯤꯀꯥ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯅ ꯑꯃꯗꯤ ꯂꯝꯕꯤ ꯆꯠꯄ ꯇꯤꯔꯊꯅꯆꯤꯡꯕ ꯂꯝ ꯀꯣꯏꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯗꯨꯅ ꯂꯧꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯁꯥ ꯉꯥ ꯍꯥꯠꯇꯨꯅ ꯌꯣꯟꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯥꯃꯦꯡꯒꯤ ꯃꯄꯣꯛ ꯑꯣꯏꯗꯨꯅ ꯄꯣꯛꯏ꯫ ꯍꯨ ꯊꯛꯇꯨꯅ ꯃꯇꯣꯝꯇ ꯑꯥꯠꯃ ꯍꯠꯄ ꯍꯥꯏꯕꯗꯤ ꯃꯔꯅꯥꯏ ꯁꯤꯖꯔꯛꯄ ꯃꯤꯁꯛ ꯑꯗꯨꯗꯤ ꯆꯤꯡꯗ ꯂꯩꯕ ꯂꯤꯟ ꯑꯃꯨꯕ ꯑꯣꯏꯅ ꯄꯣꯛꯏ꯫ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯃꯥꯅ ꯃꯅꯤꯡ ꯇꯝꯕ, ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯂꯧꯗꯕ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯃꯤꯇꯥꯗꯨꯅ ꯃꯤ ꯇꯥꯗꯕ ꯕꯣꯟꯗ ꯁꯃꯨꯒꯤ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯗꯨꯅ ꯚꯩꯁꯗꯦꯕ ꯄꯨꯖꯥꯕꯨ ꯇꯧꯗ꯭ꯔꯕ ꯑꯃꯗꯤ ꯁꯨꯗ꯭ꯔꯅꯆꯤꯡꯕ ꯖꯥꯇꯤ ꯑꯇꯩꯗ ꯍꯥꯏꯕꯗꯤ ꯖꯥꯇꯤꯁꯤꯡ ꯑꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯣꯠ ꯆꯩ ꯑꯗꯨꯕꯨ ꯆꯥꯔꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯤ ꯇꯥꯗꯕ ꯕꯣꯟꯗ ꯀꯩꯒꯤ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯏ꯫ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯅ ꯒꯥꯌꯇ꯭ꯔꯤ ꯖꯣꯞ ꯇꯧꯗ꯭ꯔꯕ, ꯁꯟꯙ꯭ꯌꯥ ꯇꯔꯄꯟ ꯇꯧꯗ꯭ꯔꯕ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯅ ꯎꯍꯜꯂꯒ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯇꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯗꯨꯗꯤ ꯎꯔꯣꯛꯀꯤ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯏ꯫ ꯖꯩꯒ ꯇꯧꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩꯇꯕ ꯁꯨꯗ꯭ꯔꯅꯆꯤꯡꯕꯕꯨ ꯖꯩꯒ ꯇꯧꯍꯟꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯛꯀꯤ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯏ꯫ ꯖꯩꯒ ꯇꯧꯕ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯅ ꯃꯤ ꯈꯨꯗꯤꯡꯕꯨ ꯖꯩꯒ ꯄꯪꯇꯧꯗ ꯇꯧꯍꯟꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯗꯨꯅ ꯒꯙꯥ ꯑꯣꯏꯅ ꯄꯣꯛꯏ꯫ ꯑꯗꯨꯒ ꯕꯥꯔꯇꯣꯟ ꯐꯪꯗꯅ ꯆꯥꯕ ꯊꯛꯄ ꯆꯠꯂꯤꯕ ꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯀ꯭ꯋꯥꯛꯀꯤ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯏ꯫ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯄꯔꯨꯋꯥꯕꯨ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔꯕꯨ ꯕꯤꯗ꯭ꯌꯥ ꯇꯝꯕꯤꯗ꯭ꯔꯕ ꯃꯍꯥꯛꯇꯨꯗꯤ ꯁꯟꯒꯤ ꯃꯄꯣꯛꯇ ꯄꯣꯛꯏ꯫ ꯒꯨꯔꯨꯗ ꯅꯝꯍꯠꯄ
गुरुद नंगमा हाइदुन उसित थवोइदन ngang sinda पौदानब गुरुगा खटनब ngamnanabu pai tawduna gurubu maithiba piba adugumba sissadudi brahmarai kes oiduna janganda poi asumna tongan adugumba mama mapa amadi gurugi mafamda yeknaba masin manau mase masangi mafamda yeknariba mahakado mapok lising amasupna pokpa ngamdana garbhagi manungda garbhapat oina he mangi mane makubu usit thawoidaba wahina ngangba saiba lamsad bebhar yauddabi nupi matam punamakta khatna sainabata pambi nupi dudi isingda tinpha oina poklei mapuroi babu mana ngamnanabata honaduna mapuroi bada dhamka tauribi mahakadudi kokta leiba hik oina poklei mapuroi babu thadoktuna atopa nupagi mafamda mari thamlabi adugumbi oktrabi nupi adudi sum lamhui amadi mamai makok animakta makok panba linna singba jibagi mapokta poi adugumba nupa aduna masagi gotra bu thawoi daduna masaga gotra manabi nupi bu haibadi yek salai gotra manaba masagi mari mata oibi nupi bu laurabadi sawom amadi lairen gi mapokta poi sumoidana jibana sangsar sida mana tawzakhiba karma gi mahi matung ina handak mapok sida phangnarari bangaktani habisi Veda Shastra singna thambirami thamjakriba dharma gyan gi wafam sing asibu ekoina bhap tana khangna satminnarabadi imung manung amadi aikoi amaga gi marakta nungsi sanana leiminnaramgani haibu wafam asi mamsa gi mafamda paudamjari aduga mamsana makatana wafam ani amaga su suggest tawbirai ahanbagi wafam sina wang hangbiraknibasingna masamagna voice message oina hangjaraklaga paukhum pibirakba yaroidabra wafam sigi oiragadi mamsa aikoina mamangda su kayara khanna thamjakraba adugumba tangkakamani haijabatai aikoigi ibirakpasinadi aikoina su pabagi mayeksida karigumba paba nungaitaba banan sumaktaba khudungsadabadu leitananaba yariba makai aigi hangbiningliba haibiningliba wafamsing adu voice message oina iraga khanganbirao madugi paukhum pinanaba honajage sumoidana thamchakraba wafam amani adubu masi aikoigi nungsiraba viewersinggi marakta thabakta onthok piraktaba haijabatai maduna wafamsi upai leijadadana asumak tangai padana hangbiraklibu wafangsing adu iraga bu oiro kanagumana voice message oina dum thabirakpasu mayawi madu adum hangbiraklibu wahangsing adugi paukhumdu adum pijaba natana upai leitre haijabatai aduga anisuba mamsagi wahang amadana wahang pathokpasina nupi amana pathokhallaga paukhumna ujana pibirabadi hena phajagadra khanjai thabakta onthok piba yagadra sumoidana takpirakpani mamsa wafamsigi oiragadi aikhoisu yengjabani adubu wafamsida kari haigani pathok pigadabadu khoinadi madugidamak magi phi sajdu pijaba ngamjaroidoba haibatai sumna mayamgi platform ama oina ekoigi thamjariba Veda Shastra gi nainabham mafamsida sumna khangbirakba nungsijarba ekoigi viewer maru mapangsingi maraktagi hangbirakba wahang adubu sumna paukhum pijananabagi damak thamjabu oibanina ekoina magi hi pijaba ngamjaroidobasina ekoina tongan atopama madugi hairuba haibasi khajik khudong sabadu leiroi gabra haina sukhanjaba adubu mamsana pukhat piragibasiga mari leinana kanagumba ekoigi nungsijarba viewersingi maraktagi adi nupi oibi mahakaduna wahang pathokpige pathoksage haidana tasengna thaudang asibu
ꯌꯥꯕꯤꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯋꯥꯍꯪ ꯄꯥꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯊꯝꯖꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯝꯆꯥꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯋꯥꯍꯪꯁꯤ ꯄꯥꯊꯣꯛꯄꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯑꯣ ꯋꯥꯍꯪ ꯄꯥꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯄꯥꯒꯗꯕ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯅ ꯋꯥꯍꯪ ꯑꯁꯤ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯗ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯌꯥꯔ ꯇꯧꯖꯔꯛꯂꯒ ꯃꯗꯨꯕꯨ ꯆꯨꯝꯅ ꯃꯊꯪ ꯁ꯭ꯇꯦꯞ ꯅꯥꯏꯅ ꯋꯥꯍꯪ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯄꯥꯊꯣꯛꯄꯤꯔꯛꯑꯒ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯁꯤꯗ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯂꯧꯈꯠꯆꯔꯒ ꯍꯪꯕꯤꯔꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯇꯣꯉꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯑꯃꯃꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝꯁꯤ ꯊꯝꯖꯔꯒ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯝꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯒ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 9 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯁꯨꯒꯨꯔꯨ ꯇꯥꯛꯄꯤꯌꯨ ꯁꯨꯒꯨꯔꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯁꯨꯒꯨꯔꯨ ꯑꯩꯈꯣꯏꯅ ꯁꯨꯒꯨꯔꯨꯒꯤ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯈꯤꯕꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯊꯥꯒꯠꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯅꯨꯡꯉꯥꯏꯖꯕꯗꯨ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁꯨꯒꯨꯔꯨꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯁꯨ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 9 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯇꯥꯛꯄꯤꯌꯨ ꯀ꯭ꯔꯤꯁꯅ ꯃꯣꯍꯟꯅ ꯑꯩꯒ꯭ꯌꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯅꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯄꯛꯅ ꯋꯥꯏꯅꯕ ꯌꯦꯡꯕꯗ ꯍꯤꯡꯁꯥꯕꯒ ꯃꯤꯒ ꯇꯥꯔꯦ ꯂꯧꯅ ꯂꯩꯅꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯖꯅꯤꯡꯉꯦ ꯑꯩꯒ꯭ꯌꯥ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯒꯗꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯀꯔꯤꯒꯤ ꯌꯥꯗꯗꯒꯦ ꯃꯗꯨꯅꯤ ꯆꯠꯅꯔꯤꯕꯁꯤ ꯍꯥꯏꯖꯕ ꯇꯥꯏ ꯄꯛꯅ ꯋꯥꯏꯅꯁꯤ ꯌꯦꯡꯉꯛꯄ ꯄꯛꯅ ꯋꯥꯏꯅ ꯌꯦꯡꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯦꯡꯅꯔꯤꯕꯁꯤꯃꯛ ꯃꯗꯨꯇꯕꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄꯥꯟꯖꯤ ꯑꯃ ꯀꯧꯔꯨꯔꯅꯨ ꯁꯤ ꯀꯦꯂꯦꯟꯗꯔꯗ ꯑꯐꯕ ꯅꯨꯃꯤꯠ ꯂꯨꯍꯣꯡꯕ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇ ꯌꯦꯡꯉꯒ ꯍꯣꯡꯉꯁꯤ ꯍꯥꯏꯗꯅ ꯍꯣꯡꯅꯔꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣꯝꯗꯅꯤ ꯊꯝꯖꯔꯤꯕꯁꯤ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯑꯅꯤꯁꯤ ꯍꯧꯖꯤक ताकपीरए हिंसाबग मीगा तारे हैदन तारिब हिंसाबग मीगा अनी अदु खक्तद येंबदि याद्री हाइजबताई ममांगदसु तमजक्रे अखोइना पगना वाइना सि मखन कुंथ्रा तरु पुनमग असि येंबिगदो कुंथ्रा तरुक सि येंगप मतमदा कुंथ्रा ग मंगादि पगनब तारगा हाइरिबा अनी दु खक पगनदब ओरगदि करिमत दोष लेते अदगी अमुक पगना वाइनबगी चांग असि 53 के तंखाइदि 19 से पगनरब अदु ओरगदि मागे दोस्तु खरमखैदि हंथरदोइनि अदुना ngसाइगी पगनबगी चांग अपुनबो ओइनि येंगब मतुंगदा पगनदबगी चांग सिदा 19 सि यौत्रब अदु ओरगदि सोइदना मागे प्रतिकार दरकार लेरे हाइजबताई असुमदना तारिब सिगी वैना अखोइना नुंगाइतबा पुनिंगदा सिंगनबिबा लेरगदि लाइगा मीगा ताबा असिगिदमक अखोइना कुंबा बिबा हाइदना सफुगा लुनना लुहोंगबि नत्रगने लफुदा बिबा तौबा याय नत्रगा सना खोंगांगदा बिबा तौबा याय मसिना तबा अतोप अतोपा नियम खरसु अदुम लेरि हाइजबताई मदु तौबिरबा कांदा मकोइगी लेरमबिबा दोस अदुदगी नोहु मयाई हंथाली सुमोदना बेदना थंबिरम वाफम अदु अखोइना पांथोक पिहोगदौबनी हयेंग लुहोंगथ्रब मतुंगदा कोना तौब प्राइस प्रतिकारदि खरे हेना वाबा हाइबतारे अदना लुहोंगद्रिंगी मांगोइना अखोइना प्रतिकार से तौबिहोबा
ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯀ꯭ꯔꯤꯁꯅ ꯃꯣꯍꯟꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 10ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤ K.S. ꯄ꯭ꯔꯦꯃꯤꯇꯥ꯫ ꯇꯥꯛꯄꯤꯌꯨ ꯄ꯭ꯔꯦꯃꯤꯇꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ? ꯊꯋꯥꯟꯊꯥꯒꯤ 7ꯅꯤ ꯄꯥꯟꯕ ꯑꯉꯥꯡ ꯆꯥꯎꯝꯕ ꯇꯥꯏ ꯑꯣꯖꯥ꯫ ꯊꯋꯥꯟꯊꯥ ꯑꯁꯤ ꯆꯥꯎꯝꯕ ꯌꯥꯕ꯭ꯔꯥ? ꯑꯣꯖꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯄ꯭ꯔꯦꯃꯤꯇꯥ, ꯆꯥꯎꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯣꯁꯇꯤ ꯑꯃꯗꯤ ꯁ꯭ꯔꯥꯙꯒꯨꯝꯕꯅꯤ ꯁꯨꯃꯣꯏꯗꯅ ꯊꯝꯖꯒꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯁꯇꯤꯁꯤ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯄꯣꯛꯄꯗꯒꯤ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯁꯣꯁꯇꯤ ꯍꯥꯏꯕ ꯀꯔꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯕ ꯃꯥꯒꯤ ꯑꯇꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯁ꯭ꯔꯥꯙꯁꯨ ꯃꯥꯒꯤ ꯂꯩꯇꯕ ꯅꯨꯃꯤꯠꯇꯒꯤꯅ ꯁ꯭ꯔꯥꯙ ꯇꯥꯕ ꯅꯨꯃꯤꯠꯇꯨ ꯁ꯭ꯔꯥꯙ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯊꯥ ꯌꯦꯡꯉꯣꯏ, ꯄꯪꯅ ꯇꯠꯅ ꯋꯥꯏꯅꯕ ꯌꯦꯡꯉꯔꯣꯏ, ꯅꯨꯃꯤꯠ ꯊꯕꯥꯟ ꯀꯔꯤꯝ ꯌꯦꯡꯉꯔꯣꯏ, ꯅꯨꯃꯤꯠꯇꯨꯗ ꯇꯥꯔꯤꯕꯗꯣ ꯑꯗꯨꯗ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨꯒꯨꯝꯅ ꯑꯉꯥꯡ ꯆꯥꯎꯝꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤ ꯄꯣꯛꯄꯗꯒꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯊꯥ 5 ꯅꯠꯇ꯭ꯔꯒ 7, ꯑꯗꯨꯒ ꯑꯉꯥꯡ ꯅꯤꯄꯥ ꯑꯣꯏꯔꯒꯅ ꯊꯥ 6 ꯅꯠꯇ꯭ꯔꯒ 9 ꯁꯤꯗ ꯃꯁꯥꯅ ꯆꯥꯎꯝꯕ ꯍꯥꯏꯕ ꯀꯔꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯔꯤꯕꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯐꯕ ꯅꯨꯃꯤꯠꯇꯤ ꯌꯦꯡꯕꯤꯒꯅꯤ, ꯑꯗꯨꯒ ꯊꯥꯗꯨꯗꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯊꯋꯥꯟ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯊꯥꯗꯨꯗꯤ ꯂꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯕ꯫ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯗꯣꯁ ꯂꯩꯇꯦ꯫ ꯃꯁꯥꯅꯁꯨ ꯊꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯟꯅꯄ꯭ꯔꯥꯁꯣꯟ ꯆꯥꯎꯝꯕ ꯐꯕ ꯅꯨꯃꯤꯠꯁꯤ ꯑꯗꯨꯃꯛ ꯄꯤꯔꯒ ꯂꯩꯖꯕꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯃꯤꯇꯥ, ꯃꯁꯤꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯅꯨ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 11ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯦꯁꯀꯤꯅ꯫ ꯊꯦꯡꯛ ꯌꯨ, ꯊꯥꯒꯠꯆꯔꯤ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯦꯁꯀꯤꯅ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯁꯧꯒꯠꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 12ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯅꯤꯄꯥꯃꯆꯥ ꯁꯒꯣꯜꯁꯦ꯫ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯅꯤ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯑꯗꯨꯒ ꯋꯥꯍꯪ ꯑꯃ ꯄꯨꯈꯠꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯗꯨꯗꯤ ꯐꯠꯇꯕ ꯁꯨꯝꯖꯤꯠ ꯍꯨꯟꯗꯣꯛꯄꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯛꯎ꯫ ꯅꯤꯄꯥꯃꯆꯥ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯊꯝꯖꯈꯤꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯄꯣꯁ ꯑꯗꯨꯗ ꯊꯝꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯅꯤꯄꯥꯃꯆꯥꯅ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯅ ꯄꯨꯈꯠꯄꯤꯔꯛꯏ, ꯅꯨꯡꯉꯥꯏꯖꯩ꯫ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯁꯨꯝꯆꯤꯠ ꯑꯁꯤ ꯍꯨꯟꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯨꯟꯗꯣꯛꯄꯁꯤ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯐꯠꯇꯦ꯫ ꯁꯨꯝꯆꯤꯠꯁꯤ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯛష్ꯃꯤꯅꯤ, ꯑꯣ ꯂꯛష్ꯃꯤꯅꯤ, ꯃꯉꯣꯟꯗ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯃꯗꯤ ꯅꯨꯔꯥ ꯍꯥꯏꯖꯕ ꯇꯥꯏ, ꯒ꯭ꯔꯨꯝ ꯑꯦꯟ ꯃꯣꯞꯁ ꯍꯥꯏꯗꯅ ꯄꯤ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ꯫ ꯁꯨꯝꯆꯤꯠꯀ ꯅꯨꯔꯥꯒ ꯑꯅꯤꯁꯤꯒꯤ ꯍꯨꯟꯗꯣꯛꯄꯁꯤ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯃꯤꯠꯅꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯌꯧꯗ꯭ꯔꯤꯕ ꯃꯈꯩ ꯌꯨꯝꯒꯤ ꯃꯄꯥꯟ ꯏꯃꯨꯡꯗꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯗꯤ ꯐꯠꯇꯕ ꯌꯥꯗ꯭ꯔꯕ ꯁꯨꯝꯆꯤꯠ ꯑꯣꯏꯔꯣ, ꯂꯤꯛꯂꯤ ꯑꯀꯥꯏꯕ ꯑꯣꯏꯔꯣ, ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯑꯣꯏꯔꯣ, ꯐꯤꯔꯣꯜ ꯐꯠꯇ꯭ꯔꯕ ꯑꯣꯏꯔꯣ ꯏꯃꯨꯡꯗꯗꯤ ꯊꯝꯒꯅꯨ꯫ ꯑꯗꯨꯅ ꯁꯨꯝꯆꯤꯠꯇꯨꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥ ꯏꯃꯨꯡꯗꯗꯤ ꯊꯝꯃꯅꯨ, ꯃꯄꯥꯟꯗ ꯊꯝꯕꯤꯌꯨ꯫ ꯃꯄꯥꯟꯗ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯄꯩꯔꯒ ꯊꯝꯕꯤꯒꯗꯧꯕ꯫ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯗꯨ ꯍꯨꯟꯗꯣꯛꯄꯤꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯌꯥꯎꯁꯪꯒꯤ ꯄꯨꯔꯅꯤꯃꯥ ꯑꯁꯤ ꯉꯥꯏꯕ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ, ꯃꯐꯝꯗꯨꯒꯤ ꯊꯝꯐꯝꯗꯨ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯒꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯃ ꯍꯨꯟꯗꯣꯛꯄ ꯌꯥꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯨꯟꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ
मेरा हाइब थासी मागी दीपानिता नुमित हाइब ताई थासीदो हुंदो हाइगी बदुदा दीपानिता ओइरिबा मेरागे थासी नुमित असिददी हुंदोकपा यादे नुमितसिदी हुंदोकपदा युमदुदगी लक्ष्मी थादोखिबगी भाव लई अदुना हाइरिबा समचित हुंदोकपगी वाफम असि निपा मसा सगोल सेमगी मफमदा थमजबगा लोनना समचित असि थमफमदी हौजिक सिटनरिबा समचित अदुगी अदुगा नुरा अदुगी मागी सिटनरिङै तैनरिङैगी मतमदुददि मागी थमफमसि येकना तिंखम ngakpinanaba mawong amadi magi khudong saba thamgadaba haibatai madugi niyomsu muk dairi maduna matang saba mathangi tangkak amada mu thamjage sumodana nipa masagi maphamda paudam jeri thagatsari tainarakpada ngasigi taraga humdoi subada lokutsari bisna is PR SPR na prayer symbol ama thabirai thagasari SPR aikoi bu khorum birakpagi symbol ama thabirak pasigi damak aikoi su khorum basibu taram na oksabag loinana aikoi bu pung sagat pirak pasigi damak SPR gi su matam supada mangola sri bhawana pina binanaba sri soron da thongni jeri Tainak pangasigi taraga maris badalo kutsari bisi ibom sa singa takpi ibom sa ojabu ahan bada ikok no na kurum jeri aikoi gi mai kai daga so ikok no na kurum birak basibu taram na uksari oja mamangi question answer da hamjaki bani adubu aigi wahang du khara theng khramale tang tara mangagi question answer da yauraktre aduna amu khanna ijeri Tapiyo ibomsa kay matangi oibirabano. Oja aigi janma kundalida aigi pokpagi punpam di yauraga ayuk nungtil numidang pokpani haibadi yauramdre masibu matau karamna khangadage. Ibomsa madugidama oiragadi aikoina kosti dugi manungda yauriba janma danda natraga jata danda idana amay iribado madudi jingpiraga yam laina khangba ngamgani haibadi jata danda haiba pung asidi ekogi ganta gi pung asiga manade ganta gi pungda leiribasina pung kunmarina noma sabani aduga jata danda natraga janma danda haibada leiribasina pung humphuna haibadi danda humphun noma sabani na ngasaigi nongan ba madagina matangi nongan ba ama bhaubagi matam sida magi danda humpugi khongsatu yengba kanda danda masing haibadi jata danda natraga janma danda haini iriba masing du da pikna leiraba adoragadi mado ayukta khari hena saukholaga nungtinda khari hena saukholaga numidangda khari hena saukholaga nongalam da yauri hebse masai madu yengba matamda soidana magi ayune nungtenne numidang pokpani haibse laina aduma khangba ngamagani haibu wafam sima ibonsagi mapamda thamjaraga ani subada ibonsana takpire bese oja kundali si nupi gini nupa gini haibse su matau karamna khangadage mayak sengna takpiraklabadi ojagi ojabu punsigi kaujeroi khurumjeri oja masisu ibomsa mapalamgi haibatai mapalamgi kuthi sing nadudadi iba matamda mase nari gi kostini natragana purus kothini haidana male ni female ni haibase magi kuthi dugi hek ahu basida sauna iraga thamni akoi gi manipur de ineri basidana maduda idabanina akoina yengba matamda haujik pudi mama su mapa su animaki kuthi mamingdu kuthi masadu kuthi iba matanda mingdu hapnare matama mama mapa hapna dringegi matamda mapa khak hapa kanda mapa dugi subhaputra hairagadi angang du nipani heba khangdoini kuthi dugi bapud aduga subhaputri haini iramagana o angang si nupi ni hebasi aduna putra putri putra ibadi masa haibanidan aduna masa aduda nupi ni nupani hebasi aduda yenga dum laina khangba ngame
aduga mamingdu yengapa matamda debi haina karigumbada natraga singha sarma laima sanu sina singba magi irami mong aduda sidum khange adubu matam amagi mamangai haugi ke yamba loina hamdare haptaba matamdugi wafamda putra natraga putri haiba mapadu yingbiraga laina adumak khangba ngamgani haiba wafam simagasu thamjeri aduga wahang amana litrin nauna sangabada yungi ahanduna hana sangadabani hairibasi kari dos leibagino masimataga takpiyo takpiraklibu wafam sigidamu oiragadi ibomsa dos nati yumdugi yumburin ahal oiriba magi barum thupna mayamdu leiri haibadugi bhabatuda al oibaduna hairiba litrin ladugi manungda ihal hanbu oina aduga mayamduna magi matungda sangagadi hena apabu oigani haibadugi bhabaduda haibadi naha ahangi fajjakraba thaksi bebhar amasu oiba aduga lairam lenda yengapadasu niyomdu fajjaba aduna maram oidan ahanduna hana sangaga atai makha tabasing aduna kona sangbu phai haiba niyom sina ahanba pandamni aduga amuk yumbu haibasina mafamdugi lairam tilam oramabasu ama aikoina sadaron sidasu yumdugi manungda hek lakpa matanu yungi yumbudu kanano haibadu thire idana adugumna dos karigumba leiramabasu yumbu ahanduna tainaga doine adugi bhab adudani ahanna hana sangba haidana thambiramibu wafamase thagatsari bomsa tainarakpada ngasigi taraga manga suba oina lokhotsaribasi Shanti Bala irom Hare Krishna aigyaagi paukhum tajabada hainingai leitana nungaijai thagatsari Shanti Bala aikoigi thamjariba hiramasigi hangbirakhiba wahangi paukhum phangbada nungai haina takpirakpa masigidamak aikoigi maikaidagasu nungaiba phongtoksabaga loinana Shanti Balagi Mangola Sri Bhawangi soronda nijeri tainarakpada ngasigi taraga taruk sabada lokhotsaribasina ragini mayingpam takpiu ragini khurumjari ojabu question amata hangjage oja takpiu kari matangi wafam oibirabanu Mahadevagi puja se yamna tawjaningi adubu mandir di leijade thongjinda thetpaduda oina nungtigi khurumjari masibu kanagadra amuktang takpiraklabadi yam nungaijagani karigi isorgi ningba haibasidi mangbu khak leitre haijabatai isor haibasidi mafamduda sangjaba nonjaba khudingmak mangolgi masakni khurumbirubudu adugi matik hai matik sare mandir leiba leitaba aina mafam matam suppada aina ningningba mafamda soningba mafamda isor haibasidi adumak ningjab sonjaba yai maramaduna thoidokna phai haiba wafam asi ragini mayengbangi mafamda thamjari tainarakpa ngasigi taraga tares subada lokhotsaribasina Anjana Singh takpiu Anjana Hare Krishna pabung khurumjari Hare Krishna taram na uksari takpiu nasana ingagi nirjala ekadasi jungi tang taret ki barata ado mapung phana pangthok sakhi aduga pabungna hek haibi badumak sapsana taubangam jekhi pabungbu thagatsari afaba paukta kaya pibiba asigidama yamnamak nungaijai Anjanana thamoy sengna isorgi thauramsing haibatai maman yamlaba barata punamakta tanglaba atoiba barata oiriba amaromda barata kunga taruki manungdasu tanglaba atoiba barata oiriba inga thagi pankhalakpagi nirjala ekadasibu mapung phana pangthokpa ngamjakhi haibasi tajabada aikogi maikaidagasu nungaijaba amadi apenba phongdoksabaga loinana Sri Bhawana punamak ado khangbiba ubiba oisanu
Anjanaagi Mangol soidana pibirakbu oisanu haibu wafam simagasu Anjanaagi mafamda thamjari. Tainarakpada ngasigi taraga nipan sabada laukatsari basi kongbray latpam sarda. Thagatsari uja kurumjari. Thagat birakpa taram na uksabaguloy na kurum birakpa asibasu taram na kurum basibu uksari. Mangol oy bisi sarda. Tainarakpa ngasigi taraga mapan sabada laukatsari basi TS memory. Tagpiyu memory uja hanna thagatsari. Thagat birakpa taram na uksari. Aigi question gi answer pibirakpagi aduga ojana hundokpagi matang dusu matang sabada haibira u aduga ngasigi question answer se pungning yam nungsi isorgi khurumjabagi matangda panbirakpasi ojagi pawtak loksinjare Oja punsi sang na ikoy mayambu lamjing biko senel asibu atuba matamda hen na saukalagpo weda sanu haina nasa na isorgi mapamda nijari kurumjari. Yam na magnungay jay memory na hundopagi matang dusu matang sabada haibira uway na tagpini basi mataki nipa masa sagol sem na hangbirakiba sumsit hundokpagi wafamsi soidana tabiramlagani memory gi tunga amu haidragasu aduga memory na makatarakpada aikoy bunungsina Mangol Asirbat mayam mapibirakba masibu taram na lawjabagaloy na memory gi su afaba nungayba saukatpa punamak siribawa na pinabibo oisyanu haidana bawan gi saronda thawnijari thagatsari Tainarakpada ngasigi kunsubada laukatsari basi maibam herojit. Tagpiyu herojit. Ikogi nungsinjaraba listener viewer ni. Hare Krishna kurumjari waja. Hare Krishna kurum birakpa taram na uksari. Inga tha si tharakpasida khangjaningba kharadang pukhatsari. Tagpiyu kari matangi oibirabano. Ahanbada Khir Suramani mingse karamba manai bhaktabu thaujan bikibagi uikibano. Aduga anisubada thambiraklibu wapamsina Khir Suramani da ibungogi darsan phangandabagi wari leibra. Maibam herojit na tagpirakliba wapamase khwai punamaksu adum hainai haibatai. Haibadi Khir Suramani haibu wafamsi adubu tasengba makide Khir Suramani hainadi leiba nate karigeno haibada Khir Sura Gopinath haibadi Khir Suramani haibataragadi bhavandu sura koki suragi bhapta haibadi koki leitengi bhapta Dubana satkib sor haragadi huran bahibado. Adana kire sor abdi kire abdi sangom du huran ba. Kanana Gopinathana. Gopinath abdi gopi singi mabungo. Bhawan Sri Krishna na. Adana Bhawan Sri Krishna na sangom huran kiba haibagi mingtholasi. Karamba manai bhakta bu thaujan bikibagi oirabano haina tagpiribasi manai bhakta Madhavendra Puri thaujan bibagi damagni bhawana Khir Sura haiba namsi phangribasi hairiba Khir Sura Gopinath haiba mingsolasi Sri Bhawan Krishna na manai bhakta Madhavendra Puri gi dabak khir huran bigi saktamase Laukibani. Karigino mana laururibadi lairamiba mapamadigi Brahman Purohit haibatare. Purohit aduna mana launamna. Ningkiba sango madubu ibungon lauraga pihankiba. Kanada Madhavendra Purida. Adudagi ngasaygi Purohit simang na haikibade. Oh, nangga manaba bhakta leiramdre. Aduna. Nangi na sunglangi dama ibungo se sangom huran bani aduna. Haikiba.
पुरोहितसिना अदुबुनी अखोइना भवानगी खीरसुरा गोपीनाथ हाइदना उड़ीसादा हौजी लेरिबा भवानगी मंदिरनी अदुगा मसिदा अनिसुबु ओइना ताकपिरक्लिबा वाफम मसिदी थोदोना मसिगिदी अर्थ लेते हैबदुनी खीरसुरा मनिदा इबुंगोगे सोरन दर्शन फंगंदबगी वारी लेब्रा हैबदु मसिगी वारी थोदोप लेते अदुगा करंब पात्रद कटप खीरने इबुंगोना पामना लोबी हैना हंगबिरक्लिबा वाफम मसे मसिदी करी हैगनी जुकलोमदा लाकबा हैबताय जुकता करी हैदिबगे हैबदा अखोइना जुक मरिसिदा सैता हैना कोरुब जुक मतमदुदा इबुंगोदा हे कच्चबा पोसै खुदिंगमगसे सनागी पात्रद कटप मतमद सैता जुकी अथोइबा पात्रने मददे इबुंगोना थुदुं पेंबा अदुगा त्रेता जुकी मतमदने लुपागी पात्रद हापग कट अदुगा द्वापुर की मतमदना कोरी की पात्रद हापग कट मदु होगिती कली चंगब कांददी कली की पात्र लेते अदुना कली सिदी पात्र खुदिंग लोइनब इबुंगोना पेन खिद्रे पाम खिद्रे कली की जुक सिन मरम ओइदन कली जुक असदा इबुंगोना ख्वाइदगी हेना पामना अमदी दोष लेतना लेबा हैरगदी लफुगी लासने इबुंगोना थोदोना दुम पामबा हाइबा पोट अदु ओइरे अदुगा धातुगी ओइबा मरमददी इबुंगोना पामबा हाइबदु लेखिद्रे हैबताय अदना पात्रगी वाफम सिमदे लफुला थमना सिनसिंगबा मसिदा हापदे हेना फई हाइजबताय अदुगा ताइनरकपदा इंद्र बृतासुरन सिंगबा सिंगने स्तुति कच्चबदा इबुंगोना पेनबिरगा ब्रह्माना कटप स्तुतिना इबुंगोना मिसिना फाउ यंगबिद्रिबा करिगिनो हाइदना थंबिरगलिबा वाफम सिमदे करी मतांगी ओइरबनो भाप खजिक ताब ngамदबा हाइबतारे अदुगा करी बोर लेबदगी बृतासुरना यामना मतिक मगुन लेबा हिंसाबु ओइरिबनो हाइदना वाफम सिमगा मखा ताबिरक्लिबा मसिदा हाइजबा तारगदी हाइरिबा बितासुर हाइने इबिरक्लिबसे बृत्रासुर हाइबा बृत्रासुर हाइने कौबा हिंसाबसे त्वास्त्वा हाइने कौबा मुनिगी मसाने अदुना माना अदुकी मतिक शक्ति यामना लेखिबगी मरमदी त्वास्त्वा मुनिना मागी मसानिपा बिसरुप हाइने कौबा अंगांसी इंद्ररासुरारेना हटखिब मदुगी लमन सिंगनबगी दमो माना मईगी जैगा लिखतखि हाइरिबा जैगा कुंड मनुंगदगी फंगिबा अंगांगने मागी बृत्रासुर हाइने कौबा मसा हिंसाबसे अदुना मासे विष्णु भक्त ओय वांगब थाकी विष्णु भक्त ओय मपादुगी मगुंदुना मरे ओय मंगोना शक्ति अदुगी मतिक यामना लेखिब अदुबु मसाइगी बागी पुंसिगी अरोइबा हाइगद्रा मागे अदुक यामना ईश्वर भक्ति लेबा मपा मुनि दुगी मतिक मगुन पुनमकना तिल्लबदुगी बृतासुर दो मदुना लाई हिंसाबगी येक्नबु ओइरम मागी मगुंदु अफबरोमदा सिजनबगी मौता फत्तबरोम पाप हिंसा मयाम तौरपदगी इंद्ररासुरारेन मासे हटखिबनी मदुसु सुमना हटबु ngамखिद्रदना माबु हाननबगिदमक ददिसी हैने कोबु मुनिदु थवाइन पोंथा पीखिबनी करिगिदमक नो हाबदा तोस्ता मुनिगी मसानिपा मई कुंददगी पोलखिबा शक्ति पुनमंगतिन महाकसे इंद्रन हटबु ngमोय करिना मपा बृतासुरगी गुंदु अदुना कैदौरगा हटबु ngमगदगी हरपु कांददा ओ अदु तारे अथोइबा मुनि ब्राह्मणमगी सरुदुना खुलाई सारग लंगो मतमदुदा मासोइदरा सीनी हैबसी मतमदुदा ददिसी से हिमालय सिंगना पोमदा टॉप तौरग लेरंबनी इंद्रन सिंह लयाम लाक्तना हाइजररे बृतासुर से हटबु ngमोइदोरे दर मुनिना अमुक्तदी बृतासुर हटपद मतेंग पांगबियो मदेदा ददिसीना ओ लाई मयामगी जगत जीवगी मंगोल की दमक ओरगदी अई हक्सांग थादोगे अदना मागे
ꯊꯋꯥꯏꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯗꯗꯤꯁꯤꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯑꯗꯨꯅ ꯕज्ꯔ ꯍꯥꯏꯅ ꯀꯧꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯥꯔꯒ ꯂꯪꯕ ꯃꯇꯝꯗꯅꯦ ꯕ꯭ꯔꯤꯇꯥꯁꯨꯔ ꯍꯥꯠꯈꯤꯗꯣꯏꯁꯤ ꯁꯛꯇꯤꯒꯤ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯇꯥꯛꯄꯤꯔꯤꯕ ꯕ꯭ꯔꯍ꯭ꯃꯥꯅ ꯏꯁꯇꯨꯇꯤ ꯀꯠꯄꯗꯅ ꯏꯕꯨꯡꯉꯣꯅ ꯄꯦꯟꯕꯤꯗꯕ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯏꯟꯗ꯭ꯔ ꯕ꯭ꯔꯤꯇꯥꯁꯨꯔꯅ ꯀꯠꯄꯗꯗꯤ ꯄꯦꯟꯕꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯇꯁꯦꯡꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯁꯤꯃ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯥꯏꯕꯝ ꯍꯦꯔꯣꯖꯤꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯔꯥꯙꯦ ꯔꯥꯙꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ ꯃꯪꯒꯣꯜ ꯑꯣꯏꯕꯤꯁꯤ ꯇꯥꯏꯅꯔꯛꯄ ꯉꯁꯤꯒꯤ 22 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯕꯤꯅꯣ ꯀꯨꯃꯥꯔꯤ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯖꯥ ꯑꯃꯁꯨꯡ ꯀꯃꯂꯥ ꯑꯦꯀꯥꯗꯁꯤꯁꯦ ꯂꯥꯏꯔꯤꯛꯇꯗꯤ अन्नदा अमदी परमा हाइना इबिरमे मीनिंग मानबरा बिनु कुमारी ओनाम ताकपिरगलिबु वाफमसि सुमी मीनिंग मानबदि नते अनिमक अदुम लाइरिक न इबा हाइबा तारे बिनु कुमारी न थेंगनरिबा लाइरिक अदुदा अन्नदा परमा हाइना थेंगनै हाइरिबदो अखोइना लेजरिबा लाइरिक असिददि अदुम मोइदना सिसु यावी मथके अखोइना हाइजेखिबा अजा कमला सु यावी सुमोइदना ममिंग मयाम अमा यावना इबिरंबा अदुगी लाइरिक तुगी मनुंगदा यावबा हाइबा तारे मरमदुना कैसु काइदे बिनु कुमारी ने थेंगनबिरिबा अन्नदा परमा हाइबसिगा अजा कमला हाइदा थमजरिबसिगा सबमनी हाइबा ताई ममिंग सिंगसि अमा नत्रगा अमा सिजिनबा याई हाइदना थंबिरंबा मिंगमक्तनी अदुगा मखा ताबिरकपदा वारी ताबदा पेंजै थागसरी हाइना ताकपिरकपा यामनमक नुंगाइजै बिनु कुमारी श्री भवाना थौजान पिनबिबा ओइसनु ताइनरकपदा ngasiगी 22 सुबदा लौखत्सरिबस लाइस्रम लता अइग्याबु हानबदा खुरुमजरी खुरुमबिरकपा तरामना खुरुमबसिबु ओक्सरी अइगी इमुइनु अनि लै पूजा कटनरिबा असि खर काइरे मसी लौथोकलगा पूजा कटनदबा तोंगानबा अनि सुरिबा इमुइनु सि ओइना सिंदोकलगे अकाइबसि कदाइदा थमगदगे खंगजदबगे हंगजबनी अग्या खुरुमजरी यामनमक नुंगाइजै लता होय काइरे हाइरबनिना मदु अमोहन सेमजिलगा सुखुदोंग सारलोइदोबनिना मदु मा ngasi मखैदगी इमागी लेरंब शक्ति पुनमगदो लेरिबा इमासिगा मत ओइबिरो याद्रबा असिगुंबा इमागी कायरबा सक्तम सिबुना ननाय इसिंग द पुंथजरगे इसिंग द लमथोकचखरगे हैदना ngसाइगी आइगी कायदबा अफब लेरिबा इमोइनुदो मागी मफमद सिनबिरमो मांगोंदा इमागी थवाई शक्ति पुनमक लेरिबसिदा इमा अमतनी सिदा लेक्शन बिओरो इमागी कायरबा फत्रबा पोर्सिना इसिंग द थाद जरूर गेदना अदुम इसिंग द थाद बिख्रो कदिमत दोस लेरा रोइ सुबदन थमजरी अदुगा ngasiगी 23 सुबदा लौखत्सरिबसना इबोमसा थिंगबाइजम ताकपि इबोमसा करी करम वाप अइग्या लापन खुरुमजरी खुरुमबिरकपा तरामना ओक्सरी क्वेश्चन अमतगा हंगजगे ताकपिरो ओइया ताकपियो करी मतंगी ओइबिरबनो कनागुंबा खरा राधे राधे हाइना सोनबा थेंगनजै कृष्णगी महुत सिल्लिबरा करम तौबनो खंगजनिंगी इबोमसा राधे राधे हाइना सोनरिबगी मरमदी अखोइना श्री भगवानगी सोरोनगी सेवा फंगे इबुंगोगी हक्थेंगना इबुंगोगी आश्रय मफमद संगजबदो ngमगे हैब तारगदी राधा कुबी इबेमगी थौजान याउद्रगदी इबुंगोगी सोरोनगी सेवा फंगजब वाई हैब बेदगी वाफम अमरोमदना अखोइना थवाई हैबसिदी उबंगमदे अखोइना उरिबसे हक्सांगनी अदना कृष्णन थवाई की मसकने राधान हपान की हक्चांग की मसकने अदुमिब भाप त लाकप कांद मपान की उरिबा हक्चांग दो मदुबु अइना लूना तौरब कांद मनुंग की थवाई दुना
ꯄꯦꯟꯕꯤꯔꯛꯄ ꯑꯁꯤꯒꯨꯝꯕꯒꯤ ꯚꯥꯕꯅꯥꯗꯁꯨ ꯍꯥꯏꯔꯤꯕ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯕ ꯅꯥꯝ ꯑꯁꯤ ꯁꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤꯅ ꯑꯩꯒ ꯒꯧꯔꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯁꯣꯞ ꯀꯠꯄ ꯃꯇꯝꯗ ꯒꯧꯔꯆꯟꯗ꯭ꯔꯕꯨꯗꯤ ꯕꯥꯔꯇꯣꯟ ꯀꯠꯂꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯣꯟꯁꯤꯡꯁꯨ ꯕꯥꯔꯇꯣꯟ ꯀꯠꯄ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯁꯤ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯃꯤ ꯁꯦꯡꯅ ꯇꯥꯛꯄꯤꯔꯛꯎ ꯑꯃꯨꯛꯀ ꯑꯩꯒꯕꯨ ꯚꯛꯇꯤ ꯀꯠꯆꯔꯤ ꯏꯕꯣꯝꯆꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯅꯤꯡꯕꯗꯤ ꯍꯣꯏ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯔꯣꯟꯁꯤꯡ ꯕꯥꯔꯇꯣꯟ ꯀꯠꯄ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯀꯠꯄꯁꯨ ꯌꯥꯎꯅꯩ ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯚꯥꯞ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯚꯥꯞ ꯍꯥꯏꯅ ꯊꯝꯖꯔꯨꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯨꯒꯤ ꯂꯩꯐꯝ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯍꯥꯏꯗꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯗꯣ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨ ꯂꯩꯇꯕ ꯌꯨꯝꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯈꯥꯡꯉꯦꯟꯕꯝꯁꯤ ꯂꯩꯇꯕꯁꯤꯡꯒꯤ ꯃꯐꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯈꯥꯡꯉꯦꯟꯕꯝꯗꯨꯗ ꯃꯈꯣꯏ ꯏꯄꯥ ꯏꯄꯨꯗꯨ ꯇꯁꯦꯡꯅ ꯂꯩꯔꯨ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯗꯨ ꯂꯩꯑꯣꯏ ꯌꯥꯔꯣꯏꯗꯣꯔꯤꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯃꯈꯣꯏꯕꯨ ꯕꯥꯔꯇꯣꯟ ꯀꯠꯂꯨꯒꯗꯒꯦ ꯑꯁꯤꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯀꯠꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯂꯥꯏ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯄꯤꯇ꯭ꯔꯤꯂꯣꯛ ꯍꯥꯏꯗꯅ ꯄꯤꯇ꯭ꯔꯤꯂꯣꯛꯀ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯆꯪꯕꯁꯤꯒ ꯁꯝꯅꯕ ꯌꯥꯗ꯭ꯔꯥ ꯑꯁꯤꯕꯒ ꯆꯪꯕꯒꯤ ꯑꯅꯤ ꯃꯔꯛꯇ ꯃꯗꯨꯒꯤ ꯃꯦꯁꯦꯟꯖꯔ ꯑꯣꯏꯅ ꯌꯧꯍꯟꯕꯤꯒꯗꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯏꯁꯣꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯧꯔꯆꯟꯗ꯭ꯔꯕꯨ ꯑꯣꯏꯔꯣ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯕꯨ ꯑꯣꯏꯔꯣ ꯃꯗꯨꯗ ꯕꯥꯔꯇꯣꯟ ꯀꯠꯄ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔꯗꯨꯗ ꯑꯩꯅ ꯀꯠꯄ ꯃꯇꯝꯗ ꯉꯣ ꯍꯌꯦꯡ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯁꯤꯒꯨꯝꯕ ꯁꯣꯝ ꯀꯠꯀꯗꯧꯔꯤ ꯃꯁꯤꯗ ꯏꯕꯨꯡꯉꯣꯅ ꯄꯦꯟꯕꯤꯌꯨ ꯍꯥꯏꯅ ꯀꯠꯂꯝꯕ ꯃꯇꯝꯗ ꯑꯩꯅ ꯍꯌꯦꯡ ꯀꯠꯂꯛꯄ ꯀꯥꯟꯗꯨꯗ ꯒꯧꯔꯥꯡꯒꯗꯨꯅ ꯅꯠꯇ꯭ꯔꯒ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯀꯠꯂꯤꯕ ꯄꯣꯠꯇꯣ ꯍꯛꯊꯦꯡꯅꯅ ꯌꯧꯍꯟꯕꯤꯈꯤꯅꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯨꯒꯤ ꯃꯐꯝꯗ ꯑꯃꯔꯣꯝꯗ ꯁꯥꯁꯇ꯭ꯔꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦꯅ ꯍꯥꯏꯕꯗ ꯚꯒꯋꯥꯟꯗ ꯀꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯚꯒꯋꯥꯟꯅ ꯆꯟꯗ꯭ꯔꯒꯤ ꯀꯥꯂꯥꯗ ꯊꯥꯒꯤ ꯃꯐꯝꯗ ꯇꯤꯜꯍꯟꯈꯤ ꯃꯗꯨ ꯄꯨꯕꯤꯔꯤꯕ ꯚꯒꯋꯥꯟꯁꯤꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯑꯪꯁ ꯑꯃ ꯊꯣꯛꯂꯛꯏ ꯀꯨꯍꯨ ꯚꯥꯔꯇꯥ ꯍꯥꯏꯅ ꯀꯧꯏ ꯑꯁꯤ ꯂꯝꯗꯝꯗ ꯄꯨꯕꯤꯔꯤꯕ ꯚꯒꯋꯥꯟꯒꯤ ꯁꯥꯌꯣꯟꯁꯤ ꯑꯗꯨ ꯀꯨꯍꯨ ꯚꯥꯔꯇꯥ ꯍꯥꯏꯅ ꯀꯧꯕ ꯚꯒꯋꯥꯟꯒꯤ ꯔꯨꯞ ꯑꯁꯤꯅ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯁꯅꯥ ꯀꯜꯂꯛꯄ ꯑꯣꯏꯔꯣ ꯂꯨꯄꯥ ꯀꯜꯂꯛꯄ ꯑꯣꯏꯔꯣ ꯆꯥꯛ ꯀꯜꯂꯛꯄ ꯑꯣꯏꯔꯣ ꯐꯤ ꯀꯜꯂꯛꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯔꯛꯇ ꯂꯣꯛꯁꯤ ꯂꯩ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯅ ꯏꯃꯥꯒꯤꯅꯤ ꯏꯄꯥꯒꯤꯅꯤ ꯏꯄꯨꯒꯤꯅꯤ ꯏꯕꯦꯟꯒꯤꯅꯤ ꯍꯦꯛ ꯀꯜꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯏꯕꯨꯡꯉꯣꯗꯨꯅ ꯑꯃ꯭ꯔꯤꯇ ꯑꯣꯟꯊꯣꯛꯑꯦ ꯈꯨꯗꯛꯇꯨꯗ ꯑꯗꯨꯒ ꯆꯟꯗ꯭ꯔꯒꯤ ꯀꯥꯂꯥꯗ ꯇꯤꯜꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯆꯟꯗ꯭ꯔꯒꯤ ꯀꯥꯂꯥꯗ ꯑꯃ꯭ꯔꯤꯇ ꯑꯣꯏꯅ ꯇꯤꯜꯍꯜꯂꯤꯕꯗꯤ ꯍꯥꯏꯕꯗ ꯃꯗꯨꯅ ꯏꯄꯥ ꯏꯄꯨ ꯄꯤꯇ꯭ꯔꯤꯂꯣꯛ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯃ꯭ꯔꯤꯇ ꯑꯣꯏꯅ ꯌꯧꯍꯜꯂꯨ ꯑꯗꯨꯅ ꯑꯃ꯭ꯔꯤꯇ ꯃꯌꯥꯝ ꯑꯃꯒꯤ ꯃꯄꯩ ꯑꯣꯏꯅ ꯂꯩꯕꯅꯅꯦ ꯆꯟꯗ꯭ꯔꯕꯨ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯤꯁꯦ ꯊꯥꯁꯤ ꯌꯦꯡꯕꯗ ꯑꯩꯁꯤ ꯑꯣꯂꯥꯡꯉꯤ ꯃꯩꯁꯥ ꯂꯥꯡꯉꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯣꯏ ꯃꯉꯥꯟ ꯃꯦꯡꯂꯕ ꯃꯉꯥꯟꯗꯨꯗ ꯂꯣꯏꯅꯕ ꯖꯤꯕ ꯄꯨꯝꯅꯃꯛ ꯁꯥꯟꯇꯤ ꯑꯣꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯃ꯭ꯔꯤꯇꯒꯤ ꯃꯄꯩ ꯑꯣꯏꯅ ꯚꯒꯋꯥꯟꯅ ꯁꯦꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯠꯆꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯚꯒꯋꯥꯟꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯀꯥꯂꯥꯗ ꯇꯤꯜꯍꯟꯕ ꯆꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯄꯤꯇ꯭ꯔꯤꯂꯣꯛ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃ꯭ꯔꯤꯇ ꯑꯣꯏꯅ ꯐꯪꯍꯜꯂꯤ ꯑꯃ꯭ꯔꯤꯇ ꯍꯥꯏꯕꯁꯤꯗꯤ ꯑꯄꯪꯕꯅ ꯊꯛꯑꯦ ꯑꯃ꯭ꯔꯤꯇ ꯑꯗꯨꯝ ꯍꯧꯒꯅꯤ ꯑꯁꯤꯡꯕꯅ ꯊꯛꯑꯦ ꯍꯧꯒꯅꯤ ꯑꯉꯥꯎꯕꯅ ꯊꯛꯑꯦ ꯍꯧꯒꯅꯤ ꯑꯃ꯭ꯔꯤꯇ ꯐꯪꯕꯗ ꯀꯅꯥꯃꯠꯇꯅ ꯍꯧꯇꯦ ꯍꯥꯏꯕ ꯂꯩꯔꯨꯔꯤꯗꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯪꯒꯣꯟ ꯐꯪꯕ ꯃꯈꯣꯏꯅ ꯃꯪꯒꯣꯟ ꯐꯪꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯁꯣꯝꯗ ꯀꯠꯆꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯣ ꯄꯔꯤꯕꯥꯔꯗꯨꯗ ꯑꯐꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕꯗꯣ ꯁꯨꯝ ꯑꯣꯏꯗꯅ ꯚꯒꯋꯥꯟꯁꯤꯅ ꯌꯥꯅꯅꯕ ꯍꯥꯏꯅ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯦꯁꯦꯟꯖꯔ ꯑꯣꯏꯅ ꯇ꯭ꯔꯥꯟꯖꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯅ ꯂꯩꯕ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯒ ꯏꯁꯣꯔ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯒꯧꯔꯥꯡꯒꯗꯕꯨ ꯑꯣꯏꯔꯣ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯗꯕꯨ ꯑꯣꯏꯔꯣ ꯃꯟꯗꯤꯔꯗ ꯃꯥꯒꯤ ꯕꯥꯔꯇꯣꯟꯗꯨ ꯀꯠꯄ ꯃꯇꯝꯗꯨꯗ ꯏꯄꯥ ꯏꯄꯨꯅ
soidana madu phangi haiba wafam ase शास्त्र थम्बिरम मोट अदुना मरम ओइदना इपा इपुगिदी तोंगान मखोगी तौदबसु यारे हेदना बेदद लई अदु अखोइना हेन नुंसीजब हाइगद्रा हेन खंजिनलुब हाइगद्रा कना कना गुंबना मखोगी बातोन कलीबनी हेदनी हेकत्पा अदु कना गुंबा सिंगसु अस्ति निमित्तसु अस्तिदा मागिदबकनी हेदना हेक मंफमदगा सत्तना कटनबगुम हे तौबा श्राद्ध निमित्तदसु मागी सगलुगम हे कटप चटपगुम तौबा मसी भाबीरोमदा लई अइना कटलिबा चाक इन्सांग फिरोन पुनमक लाग माना फंगररोइदोबनी पुनमक अदो भावान अमृत ओइना लैगिद्र मागी थवाइदुगी पिबिरगदो मसी बेदना थम्बिरंबा वाफम सि लैबना वाफम असे इबोमसागी मफमदा थमजरी थागचरी ताइनरकपदा नसिगे कुनगा मरि सुबदा मुक लौखचरीबसना बबिता देवी ताकपियु बबिता हरे कृष्ण लापन खुरुमचरी हरे कृष्ण खुरुमबिरक ताराम ताराम ओक्सरी अय्या वहंग मतग हंगजगे ताकपियु करी मतंगी होइबिरबनो सुमसित नुरागी मतंगदा हाइबिखिबा तानिंगबना खौरांग नंगाइजरी बबिता ने खौरांग ने ngaibiribasi खौरांग बु कोपिरम लगनी मथक्ता अनिरक थोकना थमजखरे निपा मचाना हंगक वाहंगी पाउखुमना मधु ममांगी पोस्टा हंगबिरखिबा मेमोरीना तानिंगी ngaijeri harapadu निपा मचागी पिरकप मतमदे मेमोरी सु ताबिरमगनी बबिता सु सोइदना ताबिरम लगनी हाइना खंजै थागचरी ताइनरकपदा लौखचरीबसना लाइश्रम केबी ताकपियु अय्याबु खुरुमजरी खुरुमबिरक ताराम ताराम ओक्सरी वहंग मतग हंगजगे ताकपियु करी मतंगी ओइरबनो युमदा नुंसीन लोइजब हुइना युंगी मफम खरद तोइना खोलंबा थेंगनै मसिबु फत्ते हाइना सुहाइनै करी सखिना पीरिबनो अज्ञान अमुक्त ताकपियो केबी हुई अदुगी मसागी मपोकी ओइना फत्सरक्तबा अदुगुम मौंगदगी हेक अचुगुब होलकपसु याउयेदना हाइनै अदुगा कनागुम्बना हाइबदि अइगी इमुंग मनुंगबु ओइरो कैरु लिकाइबु ओइरो मदुना युम मदुदा कलकपदगी नत्रगना नुंसीदबदगी करिगुम्बा माया जादूगुम्बा लाअगसु हुई हाइबसि मागी ममिसना येंगबदा उबा अदना फत्तबा खुदम लैरे हाइबदगी अदुमोइना होटपसु यावी हाइदना जासिंग अदुम मोट थम्बी अमुबोइरो इसोरदा ताइनबियो सुमोइदना केबीगी पाउखुम थमजरी ताइनरकपदा ngasiगी कुनगा तरुक सुबदा लौखचरीबसना लाई सरोज देवी ताकपियु सरोज हरे कृष्ण या कुरुमजरी हरे कृष्ण तारामना ओक्सरी वहंग अमत हंगजगे ताकपियु करी मतंगी ओइरबनो पांजीदा कुस्ती येंगलुबदे चा नुपीसी मपुरोइब मफम फत्ते कुंभ पूजा तौ हाइरए मसिबु सफुदा शुभ तौदोइरा नत्रगा मंदिरदा अदुम पूजा तौबा याब्रा खंगदुना हंगजबनी वारोबिगनोया खुरुमजरी सरोज ताकपिरकलिबु वाफम सिगिदम ओइरगदी इबिरकलिबसदा मयक्सि खजिक सेंगबा वाटपगुम तौई हाइबदी हौजिक इचानुपीसी लुहोंगदौरबरा मागी लुहोंबगी बोरदुगा अनिगी पगना वाइने येंगप मतमदा हाइरिबु फोनसि ताबु ओइरगदी कुंभ विवाह सफुदा लुहोंबा नत्रगना मथक्तसु थमजखिबा लफुदा लुहोंबा नत्रगना सना खोंनांगदा लुहोंबा हाइदना मागी दोस्तु कोपगी नियम अमा दुम लई अदुगा निपा युमफम फत्तेबगी दमक ओइरगदी कुंभ विवाह तौबगी अर्थदि अमुक लैतब अइना थमजरिबसना
ꯑꯅꯤꯗꯨꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯃꯔꯛꯇꯨꯗ ꯗꯣꯁ ꯂꯩꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯒꯤ ꯑꯥꯔꯊꯁꯤ ꯂꯩꯔꯣꯏ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯅꯤꯄꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯛꯅ ꯋꯥꯏꯅꯕꯗꯨ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯌꯦꯡ ꯅꯤꯄꯥꯗꯨꯗꯩ ꯃꯥꯅ ꯒꯨꯟꯗꯨ ꯀꯜꯂꯝꯃꯒꯗꯤ ꯐꯕ ꯃꯉꯣꯟꯗꯒꯤ ꯅꯤꯄꯥꯗꯨꯅ ꯒꯨꯟ ꯍꯦꯟꯅ ꯀꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯤꯄꯥꯗꯨꯅ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯐꯠꯇꯕ ꯗꯣꯁ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯤꯄꯥꯗꯨꯁꯨ ꯂꯥꯏ ꯇꯥꯕ ꯅꯨꯄꯤꯁꯨ ꯂꯥꯏ ꯇꯥꯕ ꯂꯥꯏ ꯑꯅꯤ ꯊꯦꯡꯅꯔꯛꯄ ꯀꯥꯟꯗ ꯑꯗꯨꯗꯤ ꯗꯣꯁ ꯂꯩꯔꯣꯏ ꯁꯨꯝꯃꯣꯏꯗꯅ ꯑꯅꯤꯗꯨꯒꯤ ꯗ꯭ꯔꯣ ꯇꯥꯍꯟꯕ ꯌꯥꯕ ꯄꯣꯠ ꯂꯩꯒꯗꯧꯕꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯄꯤꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯃꯗꯨꯅ ꯀꯜ ꯂꯩꯔꯝꯃꯒꯗꯤ ꯉꯥꯛꯄꯤꯅꯕꯗꯨ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯋꯥꯠꯅ ꯏꯕꯤꯔꯛꯄꯁꯤꯗ ꯆꯞ ꯆꯥꯕ ꯍꯥꯏꯒꯗꯕ ꯃꯑꯣꯡ ꯑꯁꯤ ꯉꯛꯇꯛ ꯊꯣꯛꯏ ꯁꯨꯝꯃꯣꯏꯗꯅ ꯂꯥꯏ ꯁꯔꯣꯖꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯂꯂꯤꯇꯥ ꯎꯀ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯂꯂꯤꯇꯥ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯗ ꯌꯦꯅꯝ ꯅꯄꯥꯛꯄꯤ ꯀꯠꯄ ꯌꯥꯗꯦ ꯍꯥꯏꯅꯩ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯇꯥꯛꯄꯤꯌꯨ ꯂꯂꯤꯇꯥ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯈꯪꯖꯗꯦ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯒꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯄꯥꯛꯄꯤ ꯍꯥꯏꯕ ꯃꯔꯣꯏ ꯑꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯀꯠꯄ ꯌꯥꯗꯕ ꯃꯟꯗꯤꯔ ꯂꯩꯇꯦ ꯇꯤꯜꯍꯧ ꯆꯅꯝꯅꯆꯤꯡꯕꯗꯤ ꯀꯠꯄ ꯌꯥꯗꯕꯒꯤ ꯋꯥꯐꯝ ꯂꯩ ꯅꯄꯥꯛꯄꯤ ꯀꯠꯄ ꯌꯥꯗꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯗꯣꯝꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯈꯤꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕꯁꯤ ꯇꯥꯗꯕ ꯍꯥꯏꯖꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯂꯂꯤꯇꯥꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯄꯥꯎꯈꯨꯝ ꯊꯝꯖꯕ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯄꯥꯎꯈꯨꯝꯁꯤ ꯄꯤꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 29 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯩꯒ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯍꯪ ꯑꯃꯇꯪ ꯊꯝꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ 2017 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡ ꯃꯄꯥꯟꯗ ꯅꯣꯡꯃꯗ 2ꯔꯛ ꯍꯟꯅ ꯀꯥꯞꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯌꯧꯅꯁꯨ ꯀꯥꯞꯇꯦ ꯇꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯃꯈꯣꯟꯁꯤ ꯈꯛꯇꯪ ꯇꯥꯖꯩ ꯃꯅꯝ ꯅꯝꯗꯦ ꯃꯁꯛ ꯎꯗꯦ ꯑꯀꯤꯕꯁꯨ ꯄꯣꯛꯇꯦ ꯃꯈꯣꯟ ꯍꯧꯅ ꯀꯥꯞꯄꯁꯨ ꯌꯥꯎꯏ ꯇꯞꯅ ꯀꯥꯞꯄꯁꯨ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝ ꯅꯛꯁꯤꯟꯅ ꯀꯥꯞꯄꯁꯨ ꯌꯥꯎꯏ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯐꯅꯁꯨ ꯌꯥꯝꯅ ꯌꯦꯡꯖꯔꯦ ꯑꯗꯨꯝ ꯂꯩ ꯈꯨꯔꯨꯝꯖꯔꯤ ꯈꯔ ꯁꯥꯡꯅ ꯏꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯑꯃ ꯑꯗꯨꯝ ꯂꯩꯅꯩ ꯍꯥꯏꯕ ꯇꯥꯏ ꯃꯗꯨ ꯆꯥꯎꯔꯥꯛꯅ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯣꯟꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯕꯨ ꯀꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯁꯥꯟꯅꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯛ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯥꯅ ꯁꯥꯟꯅꯗꯕ ꯀꯥꯟꯗꯗꯤ ꯍꯦꯛ ꯂꯥꯛꯑꯣꯏꯗꯧꯕ ꯃꯥꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯑꯗꯨꯒ ꯃꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯄꯤ ꯃꯁꯤꯗꯒꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯗꯨ ꯌꯨꯝꯒꯤ ꯏꯁꯣꯔ ꯕꯥꯁꯇꯨ ꯄꯨꯔꯨꯁ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯏꯁꯣꯔꯕꯨ ꯅꯤꯇꯤꯒꯤ ꯅꯨꯡꯁꯤꯅ ꯊꯥꯒꯣꯟꯅꯕꯤꯕ ꯌꯨꯝꯒꯤ ꯏꯁꯣꯔ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯩꯗꯤ ꯑꯇꯣꯞꯄꯅ ꯑꯗꯨꯒꯨꯝꯕꯒꯤ ꯅꯤꯌꯣꯝ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁꯣꯔ ꯃꯥꯅ ꯂꯣꯏꯅꯃꯛ ꯉꯥꯛꯄꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 28 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯏꯕꯦꯌꯥꯏꯃ ꯅꯝꯕꯝ ꯇꯥꯛꯄꯤꯌꯨ ꯏꯕꯦꯌꯥꯏꯃ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯤ ꯍꯟꯗꯛ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯃꯥ ꯂꯩꯃꯔꯦꯟꯒꯤ ꯏꯁꯥ ꯏꯄꯨ
loina tauthokkhibadagi nungtigi dhup meira katre amatta mafam marang khangdre masibu pharibara natraga ikhoina isam samna kari tauba yabage ibi ama masidi nesaren calamity ay batay ay kita natana khwai paktaknana mayam gi oina lakpa thoramnina maduda thodokna khanbiruranu hojik ising mayeng tagraba kangaba matamda amuk hanna hanagi matawgum nungsina adumak semjin sajin biraga puja katpiu maduda karigumba dosa mata leiroi sumoitana ibiyabagi mafamda pakumasi thamjari Thagatchari tainarikpada ngasigi kunga mapan subada lokhatsari basi wangkhairakpam nungsirei takpiu nungsirei ojabu khurumjari khurumbirakpa taram taramna uksari oja khangning na hangjaba wahangni mang tambagi afaba mayon amukta takpirao nungsirei mang tambagi afaba mayon hairagadi mang tagadoriba mahak aduna mai awang ona phamba mang tamgadoriba aina mai nongpu ona phamba asumoina tamba mayon phambam masina khwaidagi hena afabani aduga tamba matamduda aigi leiriba phamungduda leiraga tambagi mahutta phamangda oina kumthabiraga leimaiduda Phammaga pausi tamba amadi taba animaksi oiba phai haiba wafam simasu bedana thambirami Thagatchari tainarakpada ngasigi kuntras mathoi subada lokhatsari basina okram devi ojabu khurumjari khurumbirakpa taramna oksari okram devi mangol obisi tainarakpa ngasigi kuntragani thoi subada lokhatsari basi Anita Saubham Takpi wanita Aya kari gumba amata hangjage takpiu kari matangi ulbirabano Laining tau leiba kada jatra su leijay Jatra gi mamangda imoinu imagi khurum phamsu thamjay masibu yabra ya amukta haibiu khurumjari Anita imoinu imagi di saksang Kaduda lehenbana hena phai haibatai thaina phunga leinaringai matamdadi phunga lairu nak aduda afubi khudam pi haujikti phunga si yum ayambana leinaraktrabanina saksang ka mai horiba mafam sengphu manak haibatai mafam dun hena phai haidana ajasingna mot pibiramba wafam asimatang Anita gi mafamda pautamjari Tainarikpada ngasigi kuntraga humdoi subada lokhatsari basi sapam Anita Oja khurumjari khurumbirakpa taramna uksari takpiu Oja di isorna tharakpa dut kumbani Oja aigi ming ngase kari maming kaurabadi natraga hapsillabadi punsida mai pakpa oigani aduga aigi punsigi oina sanaba sinphamse kari oigani Kothi thajarake Anita na takpirakliba wafam asida ikoina thamjaningbadi hoi Anita na numerology gi niyong gi matungina mingsi asumoina aigi mayek asuk sanganba asuk telhanba haibagi niyom lay maduda mai pakpo oigadage hena hangapu hangsigi paukumdani khajinga ibasi magi niyom dugi matungina mingsi aigi leiriba rasi nakhetra adigi date of birth asina singbaga loinana madu angka dugi pholitu da holaga yengpu matamda digital ne maduda aigi mingsi mayek Egi meng siga manay bigi meng siga manay adorga di bayak asir sinapul silakpa matamda numbering makaidugi sartu da aigi lucky number duga sanar mong amagaloy na madudo holaga o ming asibaw bagi manung da layba ming nagtholag kaubiraga di hena phay haibagi sartu pibani
ꯃꯗꯨꯒꯤ ꯆꯥꯔꯠꯇꯨ ꯄꯤꯕꯗꯤ ꯌꯥꯏ, ꯃꯗꯨꯃꯛ ꯀꯧꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯍꯥꯏꯖꯕ ꯉꯝꯖꯔꯣꯏ ꯍꯥꯏꯖꯕ ꯇꯥꯏ꯫ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯊꯝꯕꯤꯔꯝꯃꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯍꯣꯠꯂꯒ ꯍꯥꯏꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯥꯏ ꯄꯥꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅꯤ ꯏꯀꯥꯏꯖꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯅꯤꯌꯣꯝ ꯄꯥꯝꯕꯤꯕꯒꯤꯗꯤ ꯅꯤꯌꯣꯝꯗꯨ ꯊꯝꯖꯒꯦ, ꯑꯗꯨꯒ ꯃꯗꯨꯃꯛꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯖꯕ ꯉꯝꯖꯔꯣꯏ꯫ ꯆꯥꯅꯕ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯑꯗꯨꯅꯤ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯁꯤꯅ ꯑꯩꯁꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯤꯟꯐꯝ ꯑꯃ ꯄꯤꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯤꯟꯐꯝꯗꯨ ꯑꯩꯅ ꯇꯥꯔꯒꯦꯠꯇꯨ ꯌꯧꯕ ꯉꯝꯍꯧꯗ꯭ꯔꯕ, ꯑꯗꯨꯗꯗꯤ ꯑꯩ ꯑꯁꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯆꯥꯟꯅꯗꯕ ꯑꯣꯏꯔꯛꯑꯒꯗꯤ ꯑꯗꯨꯗꯅꯤ ꯑꯃꯨꯛ ꯐꯥꯛ ꯆꯠꯂꯛꯏꯁꯦ꯫ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯗꯨꯝ ꯂꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤꯇꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯒ ꯑꯅꯤꯇꯥꯒꯤ ꯃꯤꯡꯒꯤ ꯆꯥꯅꯕꯗꯨꯁꯨ ꯍꯥꯏꯖꯒꯦ, ꯁꯤꯟꯐꯝꯒꯤ ꯆꯥꯅꯕꯗꯨꯁꯨ ꯍꯥꯏꯖꯒꯦ, ꯃꯗꯨꯗ ꯑꯩꯒꯤ ꯄꯛꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯁꯨꯝꯑꯣꯏꯗꯅ ꯑꯅꯤꯇꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 34ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤ ꯔꯥꯖꯀꯨꯃꯥꯔ ꯒꯣꯄꯥꯜ ꯁꯤꯡꯍ, ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏ꯫ ꯑꯣꯖꯥꯕꯨ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤꯁꯦ ꯑꯣꯖꯥ ꯏꯪꯈꯣꯜꯁꯦ ꯃꯅꯤꯡ ꯄꯥꯛꯄ, ꯃꯃꯥꯡ ꯁꯨꯞꯄꯤ, ꯃꯌꯥꯏꯗꯅ ꯂꯩꯐꯝ ꯈꯔ ꯀꯟꯕ ꯃꯥꯜꯂꯤ, ꯑꯋꯥꯡ ꯂꯝꯕꯤ ꯇꯥꯏ, ꯌꯨꯝꯁꯦ ꯑꯋꯥꯡ ꯑꯣꯜꯂꯒ ꯁꯥꯅꯤꯡꯉꯤ, ꯂꯝꯁꯤ ꯃꯔꯥꯛ ꯄꯤꯛꯏ, ꯃꯌꯨꯡ ꯁꯥꯡꯉꯤ, ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯥꯡ ꯃꯤꯒꯤ ꯌꯨꯝ ꯂꯩ꯫ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ, ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯣꯄꯥꯜ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯤꯡ ꯄꯥꯛꯄ, ꯃꯃꯥꯡ ꯄꯤꯛꯄ, ꯏꯪꯈꯣꯜ ꯌꯨꯝꯐꯝꯗ ꯌꯨꯝ ꯁꯥꯕ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯃꯣꯠ ꯑꯁꯤ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯩꯐꯝꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯕꯤꯔꯤ꯫ ꯇꯉꯥꯏ ꯐꯗꯅ ꯁꯥꯗꯕ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯂꯩꯔꯤꯕ ꯃꯌꯥꯏꯒꯤ ꯂꯩꯐꯝ ꯍꯥꯏꯕꯗꯨ ꯆꯤꯡꯈꯩꯗ ꯏꯁꯣꯔ ꯑꯗꯨ ꯂꯩꯕꯤꯅꯅꯕ ꯍꯥꯏꯖꯔꯒ ꯃꯗꯨꯃ ꯆꯤꯡꯈꯩ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯊꯝꯕꯤꯕ꯫ ꯑꯗꯨꯒꯤ ꯇꯥꯏꯅꯔꯛꯄꯗ ꯂꯝ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞꯇꯒꯤ ꯅꯣꯡꯄꯣꯛꯇ ꯁ꯭ꯂꯣꯞ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯕꯤꯔꯒ ꯑꯩꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗꯒꯤꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯐꯥꯎꯕꯁꯤ ꯂꯝꯁꯦ ꯁ꯭ꯂꯣꯞ ꯅꯥꯏꯅ ꯅꯦꯝꯊꯍꯟꯕ, ꯍꯥꯏꯕꯗꯤ ꯅꯣꯡꯆꯨꯞꯅ ꯇꯣꯡꯉꯒ ꯅꯣꯡꯄꯣꯛꯅ ꯀꯨꯜꯍꯟꯕ, ꯈꯪꯇꯣꯡ ꯇꯣꯡꯕ ꯈꯪꯀꯨꯠ ꯀꯨꯠꯄꯗꯨ ꯅꯠꯇꯕ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯅꯣꯡꯆꯨꯞ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯤꯃꯅꯥ ꯑꯔꯣꯏꯕꯗꯨꯗꯒꯤꯅ ꯅꯣꯡꯄꯣꯛꯀꯤ ꯁꯤꯃꯅꯥ ꯑꯔꯣꯏꯕ ꯐꯥꯎꯕꯁꯦ ꯃꯅꯤꯡꯗꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯣꯏꯔꯣꯏ ꯅꯦꯝꯊꯔꯛꯅꯅꯕ ꯂꯩꯕꯥꯛ ꯊꯣꯜꯂꯒ ꯁꯦꯝꯕꯤꯕ ꯁꯦꯞꯁꯤ꯫ ꯑꯗꯨꯒꯤ ꯇꯥꯏꯅꯔꯛꯄꯗ ꯃꯈꯥꯒ ꯑꯋꯥꯡꯒꯁꯦ ꯑꯃꯨꯛ ꯃꯈꯥ ꯃꯥꯏꯀꯩꯁꯤꯅ ꯇꯣꯡꯉꯒ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤꯅ ꯅꯦꯝꯗꯕ ꯁ꯭ꯂꯣꯞ ꯅꯥꯏꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯃꯨꯛ ꯁꯦꯝꯕꯤꯕ꯫ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯗ ꯁꯦꯝꯗꯣꯛꯄꯤꯔꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯉꯁꯥꯏ ꯃꯅꯤꯡ ꯃꯃꯥꯡ ꯃꯥꯟꯅꯗꯕ, ꯃꯃꯥꯡ ꯄꯥꯛꯄ, ꯃꯅꯤꯡ ꯄꯤꯛꯄ ꯄꯥꯛꯄ ꯍꯥꯏꯗꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯗꯨꯒꯤ ꯏꯪꯈꯣꯜ ꯁꯦꯞ ꯑꯁꯤ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯁꯦꯞ ꯑꯣꯏꯅ ꯀꯧꯏ꯫ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯁꯦꯞ ꯑꯁꯤꯗꯤ ꯑꯐꯕ ꯑꯣꯏꯗꯕ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯞꯁꯤ, ꯍꯥꯏꯔꯤꯕ ꯌꯨꯝꯐꯝꯁꯤꯒꯤ ꯃꯑꯣꯡꯁꯤ ꯑꯩꯅ ꯂꯩꯃꯥꯏꯁꯤ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯇ꯭ꯔꯥꯏꯡꯒꯜ ꯁꯦꯞ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯗꯣꯁ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯀꯣꯛꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯑꯃꯨꯛ ꯁꯥꯕꯤꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯉꯁꯥꯏ ꯏꯪꯈꯣꯜꯗꯨꯅ ꯑꯩꯒꯤ ꯄ꯭ꯂꯣꯠ ꯑꯗꯨꯅ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯔꯕꯅꯤꯅ ꯇ꯭ꯔꯥꯏꯡꯒꯜ ꯁꯦꯞ ꯑꯁꯤꯗ ꯐꯣꯔꯃꯨꯂꯥ ꯈꯔ ꯁꯦꯝꯃꯒ ꯑꯥꯔꯀꯤꯇꯦꯛ ꯀꯥꯡꯕꯨ ꯇꯥꯟꯅꯕꯤꯔꯒ ꯃꯗꯨꯗ ꯇ꯭ꯔꯥꯏꯡꯒꯜ ꯐꯣꯝꯗ ꯁꯥꯕꯤꯕ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯁꯨ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯗꯣꯁꯇꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯅꯤꯌꯣꯝꯗ ꯊꯝꯕꯤ꯫ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗ ꯂꯝꯕꯤ ꯂꯩꯕ, ꯑꯋꯥꯡ ꯑꯣꯏꯅ ꯁꯥꯕ,
ꯍꯥꯏꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯐꯩ, ꯌꯥꯝ ꯐꯩ꯫ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯟ ꯆꯪꯉꯤ, ꯑꯐꯕ ꯑꯣꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯃꯥꯡꯗ ꯃꯅꯤꯡꯗ ꯌꯨꯝ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯥꯒꯤ ꯌꯨꯝꯒ ꯑꯩꯒꯤ ꯌꯨꯝꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯂꯝꯈꯩ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯒꯤ ꯂꯝꯈꯩ ꯁꯤꯃꯥꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯒꯤ ꯌꯨꯝ ꯁꯥꯗꯣꯏꯅꯤ, ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯄ꯭ꯂꯣꯠ ꯃꯅꯨꯡꯗꯨꯗ ꯑꯩꯒꯤ ꯌꯨꯝꯐꯝ ꯀꯥ 9ꯒꯤ ꯀꯌꯥꯠ ꯑꯩꯅ ꯁꯦꯝꯖꯗꯣꯏꯅꯤ, ꯃꯤꯒꯤ ꯑꯩꯒ ꯗꯔꯀꯥꯔ ꯂꯩꯅꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯇꯩꯗꯨꯗꯤ ꯑꯆꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯗ ꯁꯦꯝꯕꯤꯔꯒ ꯁꯥꯕꯤꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏꯒꯅꯤ, ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯔꯥꯖꯀꯨꯃꯥꯔ ꯒꯣꯄꯥꯜꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ 35 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯑꯩꯁ ꯗꯌꯥꯔꯥꯅꯤ ꯗꯦꯕꯤ꯫ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯁꯥꯕ ꯌꯨꯝ ꯂꯩꯖꯕꯅꯤ, ꯖꯇ꯭ꯔꯥꯗ ꯔꯦꯛ ꯄꯥꯜꯂꯝꯃꯦ, ꯃꯁꯤ ꯇꯧꯍꯩꯗꯦꯁꯨ ꯍꯥꯏ, ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯇꯥꯛꯄꯤꯔꯛꯎꯕ ꯑꯣꯖꯥ꯫ ꯗꯌꯥꯔꯥꯅꯤ, ꯗꯌꯥꯔꯥꯅꯤꯅ ꯑꯁꯥꯕ ꯌꯨꯝ ꯂꯩꯖꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯂꯩꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯝꯗꯨꯒꯤ ꯀꯌꯥꯠ ꯐꯤꯊꯨꯞ ꯃꯑꯣꯡ ꯃꯇꯧ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯕꯤꯔꯒ ꯂꯩꯕꯤꯔꯝꯕ ꯑꯗꯨꯝ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈ꯭ꯔꯦ, ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯇ꯭ꯔꯥꯗꯨꯗ ꯔꯦꯛ ꯄꯥꯜꯂꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯄꯥꯜꯂꯝꯃꯤꯕ ꯔꯦꯛ ꯑꯗꯨ ꯂꯧꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯔꯣꯏ, ꯂꯧꯊꯣꯛꯄꯤꯔꯅꯤ꯫ ꯂꯧꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯖꯇ꯭ꯔꯥꯗꯨ ꯁꯥꯟꯇꯤ ꯇꯧꯕꯤꯒꯅꯤ꯫ ꯑꯃꯨꯛ ꯖꯇ꯭ꯔꯥꯗꯨ ꯁꯥꯟꯇꯤ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯗ ꯖꯇ꯭ꯔꯥꯗꯨ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏ, ꯑꯣꯟꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯒꯅ ꯁꯥꯟꯇꯤꯗꯨꯗ ꯆꯨꯝꯅ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯇꯥꯏꯅꯔꯛꯄꯗ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯦꯃꯣꯔꯤ꯫ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯖꯒꯦ, ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ, ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯦꯃꯣꯔꯤ? ꯂꯥꯏꯗ ꯏꯁꯤꯡ ꯀꯠꯄꯗ ꯏꯁꯤꯡꯗꯨꯗ ꯂꯩꯁꯦ ꯊꯥꯗꯩ, ꯃꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯗꯤ ꯂꯩ ꯃꯈꯜ 3 ꯊꯥꯗꯔꯒ ꯀꯠꯂꯤ, ꯃꯁꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯣꯖꯥ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯦꯃꯣꯔꯤ, ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯂꯥꯏꯗ ꯏꯁꯤꯡ ꯀꯠꯄꯗ ꯏꯁꯤꯡ ꯑꯗꯨꯗ ꯂꯩ ꯊꯥꯗꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯂꯩ 3 ꯊꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯚꯥꯞ ꯑꯗꯣꯝꯗ ꯂꯩꯕꯨ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯀꯠꯀꯗꯕꯅꯤ ꯍꯥꯏꯕ ꯅꯤꯌꯣꯝꯗꯤ ꯅꯠꯇꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯏꯁꯣꯔꯗ ꯀꯠꯅꯅꯕ ꯏꯁꯤꯡ ꯑꯁꯤꯗ ꯂꯩ ꯃꯅꯥ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯇꯨꯂꯁꯤ ꯄꯠꯇ꯭ꯔ ꯑꯃ ꯊꯥꯗꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨ ꯒꯪꯒꯥꯒꯤ ꯖꯣꯜꯒ ꯆꯞ ꯃꯥꯟꯅꯕꯒꯤ ꯚꯥꯞ ꯑꯃꯈꯛ ꯄꯤꯕ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩ ꯃꯅꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯨꯂꯁꯤ ꯃꯅꯥ ꯑꯃ ꯊꯥꯗꯔꯒ ꯀꯠꯄꯒꯤꯗꯤ ꯐꯕ, ꯑꯗꯨꯒ ꯂꯩꯁꯤꯡ ꯑꯗꯨ 2-3 ꯁꯨꯅ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯀꯠꯄꯗꯤ ꯃꯗꯨꯗꯤ ꯌꯥꯗꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯂꯩꯅ ꯂꯩꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯀꯠꯄꯤꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯨꯗꯤ ꯁꯨꯞꯅꯒꯤ ꯂꯩ ꯑꯣꯏꯔꯦ ꯂꯩ ꯃꯅꯥ ꯑꯃꯈꯛ, ꯏꯁꯤꯡ ꯇꯨꯂꯁꯤ ꯑꯣꯏꯔꯦ ꯇꯨꯂꯁꯤ ꯃꯅꯥ ꯑꯃꯈꯛ, ꯃꯗꯨꯅ ꯒꯪꯒꯥ ꯖꯣꯜꯒꯤ ꯁ꯭ꯋꯥꯚꯥꯞꯇꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯒ ꯊꯑꯣꯏꯅ ꯏꯁꯤꯡꯗꯨꯗ ꯂꯩ ꯍꯥꯞꯄꯒ ꯀꯠꯁꯤꯟꯕꯗꯤ ꯃꯗꯨ ꯕꯦꯗꯅ ꯑꯌꯥꯕ ꯄꯤꯗꯦ꯫ ꯁꯨꯝꯕ ꯋꯥꯐꯝꯁꯤꯃꯇꯪ ꯃꯦꯃꯣꯔꯤꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕ ꯋꯥꯍꯪꯁꯤ ꯂꯩꯇ꯭ꯔꯕꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫